Hi, hippy dippy, welcome, welcome. I'm fine, fine, I'm fine. How do you do, hippy dippy? How do you do? Hmm. Magchatrabo? Everyone, please subscribe my channel.
ꯐꯖꯩꯌꯦ. ꯅꯪ ꯃꯝ ꯆꯥꯔꯣꯏꯗ꯭ꯔꯣ? ꯀꯩ ꯆꯥꯏꯕ? ꯏꯃꯥ ꯃꯆꯤꯟꯗ ꯀꯩ ꯆꯥꯏꯅꯣ? jangan macam nak kaya orang. Hello. कना लेगे कौन कौन है? Kayaknya poci gak jalur sendiri. Ano yung natapos ko ba? Mo chakcha de. Oh, hello, Tomba. Tomba thokchong. Thagati. Mamme to, undang. Kusumanya ba? Mamme. Tomba thokchong Manipur kadawai dano yumdo oibado. Manipur kadawai dano.
ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯂꯝꯗꯅꯣ ꯇꯣꯝꯕꯒꯤ ꯌꯨꯝꯁꯦ? Kitchen King, hi. Hemlata Robi lifestyle. Tomba Thokchomna kai haiba Manipur. Aidi Khangzei. Aidi Khangzei habidi kaino. Tomba kai haino Aidi Khangzei haisa. Ai manabi am lebani kanoda. Singjamai Muj Thokchom neba. Thokchom Rohit to. Rohit Moy kanoda magi mai nupi duni dai khangnabado. Kitchen King, hi. Takchar boss Kitchen King. Kiram toy hanagi Rabi habaduna no ato brain khali hata. Takchar bro. Mi khwai chu thai nei chu dum thai ni da. Masak jengge. Kai ji. Kamai ngani. Kamai terong ese video din nam ye gane. Koi taibang da thok koi mi kano ka se phone taw na ba se chili la oro so video call ka taw ko se ni kai bana kamai terong de. Oi ma. Malem la in live thabse Manipur tan ekta hali kamai teno hangdi ise kasar gi natra male khangdren. Laning thau Sanamahi is back. Yai phare. Laning thau na yai phare. Imale emergency da bina yai phare. Kitchen King aigi friend ama lai Manipur da Kamalado. Oh, film kumba Kamalado nangi friend lo. Oiramni. Aidi chare Indian aisu chare do moi khara apikpa ani chadri chak chabi yade moi ina chak loidringe da moina achapon meyam chathoe. Malem yaifa bata oilase ningamdraba handaki thodoksina yamna nungaitaba phawi yam thamoiga pende talle video bona ningde wakhal se yam nungaite ba. Kitchen aisu adongi friend oirisidi oirimi Kitchen gi nupi de laim harang ngani chak thongbaga phajana heibase lanpham haibasi thawna pharaba athaubasingi saktamni mane malem thawna pharaba
ꯊꯋꯥꯏꯗ ꯄꯣꯟꯊꯥ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯃꯈꯣꯏꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯏꯃꯥ ꯏꯆꯜꯁꯤꯡꯗꯨꯒꯤ ꯊꯃꯣꯏꯗꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃ, ꯏꯆꯥꯗꯨꯃ, ꯏꯄꯥꯗꯨꯃ, ꯏꯆꯦꯗꯨꯃ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯕꯨꯡꯗꯨꯃ ꯂꯩꯇꯦ ꯍꯥꯏꯅ ꯃꯣꯏꯒꯤꯅ ꯈꯜꯂꯝꯒꯗꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄꯗꯨꯗꯣ ꯈꯟꯕꯗꯗꯤ ꯑꯋꯥꯕ ꯑꯃꯅꯤ꯫ ꯀꯤꯆꯟꯒꯤ ꯀꯦꯃꯦꯔꯥꯗꯣ ꯐ꯭ꯔꯣꯟꯠꯇ ꯊꯝꯃꯨ, ꯑꯩ ꯁꯨꯝ ꯎꯔꯅꯤ꯫ ꯑꯗꯨꯅꯤ ꯏꯀꯥꯏꯖꯔꯤꯁꯦ꯫ ꯀꯣꯛ ꯁꯝ ꯐꯥꯔꯝꯗꯣꯏꯔꯥ, ꯀꯔꯝꯕ ꯃꯨꯔꯇꯤꯗꯕꯨ ꯑꯣꯏꯔꯝꯗꯣꯏꯔꯥ ꯀꯤꯖꯩꯍꯦ꯫ ꯑꯩꯕꯨ ꯉꯁꯤꯒꯤ ꯃꯤꯡꯁꯦꯟꯐꯥꯎ ꯌꯦꯡꯗ꯭ꯔꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ꯫ ꯃꯣꯏ ꯑꯃ ꯑꯉꯥꯡꯁꯤꯡ ꯇ꯭ꯌꯨꯁꯟ ꯆꯠꯄꯕꯨ ꯍꯥꯏꯕꯅꯦ, ꯑꯃꯨꯛ ꯍꯜꯂꯛꯄꯕꯨ ꯍꯥꯏꯕꯅꯦ, ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯊꯣꯡ ꯃꯔꯝꯒ ꯅꯥꯏꯕꯣꯟꯇꯦꯗ ꯑꯩꯈꯣꯏꯁꯦ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯋꯥꯗꯤ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯇꯝ ꯂꯩꯇꯦꯕ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ, ꯏꯄꯨꯔꯣꯏꯕꯒꯤ, ꯏꯆꯥꯒꯤ, ꯃꯣꯏꯒꯤ ꯐꯅꯕ, ꯃꯣꯏꯕꯨ ꯆꯥꯅꯕ ꯄꯤꯖꯅꯕ, ꯃꯣꯏꯒꯤ ꯃꯐꯤ ꯃꯔꯣꯟ ꯂꯨꯅꯕ ꯅꯥꯟꯅꯕ, ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯟꯕ, ꯑꯁꯤ ꯍꯣꯠꯅꯕꯗ ꯏꯁꯥꯒꯤꯅꯦꯅ ꯈꯟꯕ ꯀꯥꯎꯋꯦꯕ꯫ ꯃꯥꯂꯦꯝ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯅ ꯊꯧꯕꯁꯤꯡꯒꯤ ꯄꯔꯤꯈꯥꯅꯤ, ꯇꯦꯁ ꯃꯣꯝ꯫ ꯄꯔꯤꯈꯥꯕꯨꯗꯤ ꯄꯔꯤꯈꯥꯅꯤ, ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥꯕ ꯑꯩꯒꯤ ꯀꯞꯆꯔꯤꯕ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣꯗ ꯎꯕꯗ ꯑꯩꯅ ꯋꯥꯈꯜꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁ ꯂꯥꯎ ꯂꯥꯎꯅ ꯀꯞꯄꯤꯕ ꯃꯌꯥꯝꯗꯣ꯫ ꯏꯆꯥꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯂꯩꯇꯦ, ꯑꯩꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ ꯀꯥꯏꯅ ꯀꯞꯄꯒ ꯇꯧꯕ ꯚꯤꯗꯤꯑꯣ ꯉꯁꯥꯏ ꯎꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ꯫ ꯐꯤꯂꯝꯕꯨꯗꯤ ꯀꯨꯝꯃꯤ, ꯀꯃꯂꯥꯗꯣ ꯑꯩꯒ ꯍꯥꯟꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯔꯝꯒꯅꯤ ꯀꯃꯂꯥꯗꯣ꯫ ꯀꯩꯗꯧꯕꯩ ꯑꯣꯏꯔꯣꯏꯗꯒꯦ꯫ ꯃꯒꯨꯟ ꯂꯩꯕ ꯑꯩꯈꯣꯏ ꯀꯤꯆꯟ ꯚꯥꯏꯕꯨ ꯀꯃꯂꯥ ꯍꯣꯏꯒꯨꯝꯕꯅ ꯀꯩꯗꯧꯕꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯣꯏꯗꯒꯦꯕ, ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯗꯨꯕꯨ ꯑꯊꯧꯕ ꯀꯧꯕꯅꯤ꯫ ꯃꯅꯤꯄꯨꯔꯁꯦ ꯄꯥꯛ ꯄꯥꯛ ꯏꯪꯊꯈꯤꯔꯣꯏ, ꯃꯇꯝ ꯌꯥꯝ ꯁꯥꯡꯈꯤꯅꯤ, ꯌꯥꯔꯣꯏ꯫ ꯃꯥꯂꯦꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ? ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯤꯆꯟ ꯚꯥꯏ ꯆꯥꯔꯒꯦ, ꯑꯗꯩ ꯇꯣꯝꯕ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯏꯕꯣꯍꯜꯁꯤꯡ ꯎꯆꯦꯛ 3 ꯄꯨꯕ ꯂꯥꯛꯑꯦ, ꯊꯦꯡꯀ꯭ꯌꯨ ꯏꯕꯣꯍꯜ꯫ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯩ ꯁꯨꯝ ꯌꯦꯡꯕꯤꯅꯦ, ꯂꯥꯏꯚ ꯊꯥꯔꯒ ꯁꯞꯁꯀ꯭ꯔꯥꯏꯕꯀꯗꯣ ꯈꯔ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯀꯥꯏꯅ ꯁꯨꯝꯅꯦ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯦꯕ꯫ ꯃꯥꯂꯦꯝ ꯇꯦꯁ ꯏꯔꯣꯟꯕ ꯍꯥꯎꯕꯅꯤ꯫ ꯏꯔꯣꯟꯕ ꯃꯅꯤꯄꯨꯔꯗ ꯑꯇꯩꯁꯨ ꯏꯔꯣꯟꯕꯗ ꯍꯥꯎꯒꯗꯕ ꯄꯣꯠꯁꯛ ꯌꯥꯝ ꯂꯩ, ꯂꯩꯍꯥꯎ ꯌꯥꯝ ꯐꯩ, ꯆꯥꯔꯨꯕ ꯌꯥꯝ ꯍꯥꯎꯏ꯫ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯀꯩ ꯍꯥꯏꯅꯤ, ꯀꯔꯤꯅꯣ ꯍꯥꯎꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯗꯨꯝ ꯄꯨꯡꯍꯩꯗꯒꯤ ꯆꯤꯟꯁꯤꯗꯗꯤ ꯁꯤꯅ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯝ ꯍꯥꯎꯔꯦ ꯀꯥꯏꯅ ꯆꯥꯏꯅꯤꯀꯣ꯫ ꯑꯩꯁꯨ ꯉꯁꯤ ꯏꯔꯣꯜꯂꯒ ꯆꯥꯒꯦ, ꯏꯔꯣꯜꯂꯒ ꯉꯥ ꯑꯇꯥꯎꯕ ꯆꯥꯒꯦ ꯇꯧꯔꯝꯕꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯔꯤ ꯄꯣꯠꯅꯣ ꯑꯩꯅ ꯏꯔꯣꯜꯂꯒ ꯍꯥꯎꯒꯗꯣꯏꯁꯦ ꯍꯥꯏꯅ ꯈꯜꯂꯒ ꯇꯜꯂ ꯉꯥꯗꯣ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯦ꯫ ꯍꯥꯎꯗꯧꯕ ꯄꯣꯠ ꯑꯝꯇ ꯌꯥꯎꯗꯕ, ꯎꯔꯤ ꯈꯔ ꯂꯩ, ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯏꯔꯣꯟꯕ ꯅꯍꯥꯟꯗꯒꯤ ꯆꯥꯔꯛꯄꯗ꯫ ꯑꯌꯥ ꯀꯤꯆꯟ ꯍꯧꯖꯤꯛꯇ ꯈꯨꯝꯃꯦ, ꯍꯧꯖꯤꯛꯇ ꯈꯨꯝꯃꯦ ꯀꯤꯆꯟꯁꯦ꯫ ꯏꯕꯨꯡꯉꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯑꯩꯁꯨ ꯂꯥꯏꯐꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯂꯥꯛꯏ ꯇꯧꯏ ꯂꯥꯁꯇ, ꯅꯨꯄꯤꯒ ꯑꯝꯇ ꯂꯥꯛꯄꯤꯗꯦ꯫ ꯂꯥꯛꯇꯁꯅꯨ꯫ ꯃꯤꯒꯤꯇ ꯑꯣꯏꯅ ꯃꯣꯕꯥꯏꯜꯒꯁꯦ 30ꯔꯛ ꯁꯨꯔꯦ ꯇꯥꯗꯅ ꯀꯥꯏꯔꯤꯁꯦ, ꯃꯤꯒꯤ ꯂꯥꯏꯚ ꯌꯥꯎꯕꯤꯕ, ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯗ꯫
ꯉꯔꯥꯡꯁꯨ ꯀꯅꯥꯝꯒꯤ ꯀꯔꯤꯝ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯣꯕꯥꯏꯜꯁꯦ ꯈꯨꯠꯇꯩ ꯇꯥꯅ ꯇꯪꯈꯥꯏ ꯇꯥꯔꯦ ꯏꯁꯀ꯭ꯔꯤꯟꯁꯨ ꯊꯔ ꯅꯤꯛꯇꯅ ꯀꯔꯤꯝ ꯌꯥꯗ꯭ꯔꯦ ꯂꯨꯄꯥ 3,000 ꯄꯤꯅ ꯁꯦꯝꯃꯨꯔꯒ ꯍꯧꯖꯤꯛꯋꯥꯏ ꯄꯨꯡ 8 ꯄꯨꯔꯛꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯤ ꯏꯟꯗꯤꯌꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯕꯤꯔꯒꯦ ꯑꯣ ꯑꯩ ꯇꯣꯝꯕ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ ꯃꯥꯂꯦꯝ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯣꯏ ꯃꯥꯂꯦꯝ ꯊꯦꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯉꯕꯅꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯇꯧꯔꯤꯁꯤꯅꯤ ꯁꯤꯁꯇꯔ ꯑꯩ ꯑꯣꯟ ꯂꯩꯒꯦ ꯃꯝ ꯆꯥꯈꯤꯒꯦ ꯆꯦꯇꯦꯁ ꯃꯔꯛ ꯃꯔꯛꯇ ꯀꯣꯃꯦꯟ ꯏꯔꯛꯀꯦ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯁꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯥꯅꯩꯌꯦꯅ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯒꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯜꯂꯛꯄ ꯀꯥꯏꯗꯨꯝ ꯑꯗꯨꯝ ꯃꯁꯤꯡ ꯀꯥꯏꯗꯣ ꯍꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯚꯥꯞ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯒꯨꯝꯕ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯑꯅꯧꯕ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯁꯨꯝ ꯌꯦꯡꯕꯅꯤꯗ ꯑꯩꯁꯦ ꯁꯨꯝ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯧꯅ ꯀꯩꯀꯩ ꯑꯗꯨꯃꯥꯏꯅꯒ ꯅꯠꯇꯦꯕ ꯀꯤꯠꯆꯟ ꯀꯤꯡ ꯁꯝ ꯐꯥꯔꯁꯨ ꯏꯟꯗꯤꯌꯥꯟ ꯄꯥꯎꯗꯔ ꯇꯩꯗ꯭ꯔꯁꯨ ꯄꯥꯎꯗꯔꯕꯨꯗꯤ ꯇꯩꯕꯨꯗꯤ ꯇꯩꯗ꯭ꯔꯦ ꯀꯣꯛꯁꯦ ꯐꯥꯔꯝꯃꯗꯤ ꯏꯀꯥꯏꯌꯦꯕ ꯅꯪ ꯅꯇꯣꯝꯇꯅ ꯎꯔꯗꯤ ꯐꯩꯌꯦ ꯃꯌꯥꯝꯅ ꯃꯤ 6 ꯇꯔꯦꯠꯅ ꯎꯔꯗꯤ ꯏꯀꯥꯏꯖꯩ ꯑꯗꯨ ꯏꯟꯗꯤꯌꯥꯟ ꯂꯤꯞꯁꯇꯤꯛ ꯇꯩꯗ꯭ꯔꯁꯨ ꯏꯟꯗꯤꯌꯥꯟ ꯏꯁ ꯑꯣꯜꯋꯦꯁ ꯏꯟꯗꯤꯌꯥꯟ ꯑꯣꯜꯋꯦꯁ ꯏꯟꯗꯤꯌꯥꯟ ꯚꯤꯂꯦꯖ ꯏꯟꯗꯤꯌꯥꯟ ꯏꯁ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯏꯁ ꯚꯤꯂꯦꯖ ꯏꯟꯗꯤꯌꯥꯗ ꯀꯔꯤꯝ ꯇꯥꯎꯟ ꯂꯩꯇꯦ ꯂꯣꯏ ꯚꯤꯂꯦꯖꯅꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯄꯍꯥꯔꯤ ꯂꯥꯏꯐꯇ ꯑꯣꯏꯗ꯭ꯔꯣ ꯑꯣ ꯑꯩ ꯌꯥꯎꯔꯝꯕꯅꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯕꯅꯤ ꯄꯍꯥꯔꯤꯒꯤ ꯂꯥꯏꯐꯇ ꯑꯗꯨ ꯇꯣꯝꯕꯁꯨ ꯎꯗꯦ ꯑꯗꯩꯗꯤ ꯌꯥꯎꯔꯝꯃꯦ ꯏꯁꯩ ꯇꯥꯔꯝꯃꯦ ꯑꯗꯩꯗꯤ ꯑꯩ ꯌꯥꯎꯔꯝꯃꯕꯅꯦ ꯄꯍꯥꯔꯤꯁꯨ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯑꯣꯟ ꯇꯧꯕꯗꯁꯨ ꯂꯥꯛꯑꯝꯕꯅꯦ ꯑꯌꯥ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯣꯍꯜ ꯍꯣꯏ ꯍꯣꯏ ꯅꯣꯏꯒꯤ ꯂꯥꯏꯛ ꯇꯧꯕꯤ ꯀꯥꯏꯗꯣ ꯇꯧꯈ꯭ꯔꯕꯣ ꯁꯤꯗ ꯇꯧꯅꯕ ꯆꯠꯂꯣ ꯁꯤ ꯀꯩ ꯑꯃꯨꯛ ꯆꯥꯔꯛꯏꯅꯣ ꯁꯤꯕꯣ ꯆꯥꯛ ꯆꯥꯕꯤꯌꯨ ꯌꯥꯗꯦ ꯁꯤ ꯀꯩꯗꯧꯅꯣ ꯑꯝꯇꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯕ ꯑꯣꯏꯃꯥ ꯈꯔ ꯈꯔ ꯇꯧꯔꯦ ꯆꯦꯇꯦꯁ ꯈꯔ ꯈꯔ ꯇꯧꯔꯦ ꯀꯩ ꯇꯧꯔꯦ ꯀꯩ ꯇꯧꯁꯜꯂꯨꯔꯦ ꯀꯤꯆꯟ ꯀꯤꯡ ꯏꯕꯣꯍꯜ ꯍꯣꯏ ꯑꯗꯔꯁꯤꯅꯤ ꯋꯥꯔꯜड ꯑꯣꯟ ꯑꯗꯔꯁꯤꯅꯤ ꯋꯥꯔꯜड ꯑꯣꯟ ꯍꯣꯏ ꯍꯣꯏ ꯁꯤꯁꯇꯔ ꯈꯪꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯥꯗꯔꯁꯤꯅꯤ ꯃꯣꯏ ꯂꯩꯔꯤꯕ 3-4ꯁꯤ ꯈꯪꯅꯕ꯭ꯔꯥ ꯀꯤꯆꯟ ꯀꯤꯡ ꯈꯪꯅꯕ꯭ꯔꯥ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡꯁꯦ ꯈꯔ ꯈꯔ ꯇꯧꯕꯤꯌꯨꯅꯦ ꯅꯣꯏ ꯁꯞꯄꯣꯔꯠ ꯈꯔ ꯈꯔ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯕꯅꯤ ꯅꯍꯥꯟꯋꯥꯏ ꯍꯟꯗꯛ ꯈꯪꯗꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯑꯣꯏꯕꯁꯤꯅꯅꯦ ꯑꯌꯨꯛ ꯁꯤꯁꯨ ꯌꯦꯡꯉꯣ ꯍꯣꯔꯦꯟ 12ꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯐꯥꯎꯁꯦ ꯃꯣꯕꯥꯏꯜ ꯏꯟꯊꯤꯅ ꯄꯥꯏꯕ ꯐꯪꯗꯦꯕ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯄꯔꯤꯈꯥ ꯑꯣꯏꯔꯤ ꯃꯥ 12ꯗ ꯍꯜꯂꯛꯇꯣꯏꯅꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯂꯣꯏꯕ ꯈꯣꯠꯄ ꯐꯤ ꯁꯨꯕ ꯑꯗꯩꯗꯤ ꯑꯩ ꯍꯥꯏꯈꯤꯕꯅꯤꯅ ꯑꯩ ꯃꯅꯤꯄꯨꯔ ꯆꯠꯇꯧꯕ ꯂꯩ ꯍꯥꯏꯗꯣ ꯑꯗꯨꯒꯤꯁꯨ ꯂꯣꯏꯁꯟ ꯈꯣꯝꯖꯤꯟꯕ ꯌꯥꯝ ꯇꯧꯔꯤꯑꯕ ꯃꯣꯏ ꯂꯩꯍꯧꯗꯣꯏꯁꯤꯒꯤ ꯆꯦꯡ ꯆꯥꯛ ꯈꯞꯇꯣꯛꯑꯦ ꯑꯗꯩꯗꯤ ꯐꯤꯔꯣꯜ ꯁꯨꯕꯤ ꯈꯣꯠꯄꯤꯅ ꯇꯧꯕꯤꯔꯝꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯍꯟꯗꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯩ ꯑꯗꯔꯁꯤꯅꯤ ꯃꯣꯗꯦꯔꯦꯇꯔ ꯇꯧꯔꯕꯅꯤ
ꯃꯣꯗꯔꯦꯇꯔ ꯇꯧꯔꯕꯅꯤ ꯌꯦꯡꯉꯨ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ 4 ꯂꯥꯏꯛ ꯗꯥꯟ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯏꯃꯣꯏꯅꯨ 이보ꯍꯜꯅ ꯄꯥꯎ ꯍꯥꯏꯔꯛꯏꯔꯥ ꯅꯣꯏ ꯑꯉꯥꯡꯁꯤꯡ ꯄꯔꯤꯈꯥ ꯍꯧꯔꯕꯣ ꯏꯃꯣꯏꯅꯨ ꯄꯔꯤꯈꯥ ꯃꯣꯏ ꯍꯧꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯊꯕꯛ ꯈꯔꯗꯤ ꯆꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯄꯔꯤꯈꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯆꯠꯈꯤꯕꯒꯤ ꯍꯜꯂꯛꯇꯣꯏꯁꯦ ꯍꯣꯔꯦꯟ ꯄꯨꯡ 2:30 3:00ꯗꯅꯤ ꯑꯗꯒꯤ ꯄꯔꯤꯈꯥ ꯑꯣꯏꯔꯤꯉꯩꯗꯅ ꯉꯟꯅ ꯍꯜꯂꯛꯄꯅꯤꯅꯅꯦ ꯃꯣꯏꯒꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩ ꯇꯥꯕ ꯐꯤꯁꯨ ꯂꯣꯏ ꯁꯨꯍꯧ ꯇꯥꯕ ꯕꯥꯔꯣ ꯃꯅꯨꯡꯗ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯕ ꯇꯥꯕ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯋꯥꯔꯜ ꯏꯃꯩꯄꯦꯝꯃ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯀꯗꯣꯝꯗꯩ ꯀꯥꯞꯁꯤꯜꯂꯛꯏꯅꯣ ꯅꯪꯅ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯍꯥꯏꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯇꯧꯔꯤꯗꯣ ꯂꯣꯏꯈ꯭ꯔꯕꯣ ꯑꯩ ꯅꯪꯒꯤꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯣꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯄꯨꯊꯣꯛꯑꯦ ꯃꯣꯏ ꯂꯥꯝꯗ꯭ꯔ ꯃꯥꯏꯅꯦ ꯄꯨꯔꯥ ꯄꯨꯊꯣꯛꯑꯒ ꯀꯅꯥꯝ ꯆꯥꯕ ꯌꯥꯗꯦꯅꯤ ꯑꯩ ꯂꯥꯝꯁꯨ ꯂꯥꯝꯗꯕ ꯑꯩꯅ ꯑꯣꯏꯅ ꯆꯥꯊꯣꯛꯑꯦ ꯁꯤꯅꯦꯕ ꯁꯣꯏꯔꯤꯁꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯅꯠꯇꯦ ꯄꯔꯤꯈꯥ ꯍꯧꯗ꯭ꯔꯤꯑꯕ ꯏꯕꯣꯍꯜ ꯑꯣꯏꯃꯥ ꯏꯃꯣꯏꯅꯨ ꯂꯥꯛꯂꯦ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯦ ꯑꯣ 8ꯇꯒꯤ ꯉꯁꯤ ꯁꯤꯁꯤꯕꯨ ꯇꯥꯡ 5ꯔ 6ꯔꯣ ꯅꯦꯅꯦ ꯏꯪꯉꯦꯂꯤꯒ ꯍꯥꯏꯅꯦ ꯍꯣꯏ 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 ꯑꯥꯏ ꯂꯥꯏꯛ ꯌꯨ ꯅꯦꯅꯦ ꯏꯪꯉꯦꯜꯂꯩ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯔꯁꯤꯅꯤ ꯋꯥꯔꯜ ꯑꯩ ꯎꯏꯔꯦ ꯎꯏꯔꯕ꯭ꯔꯥ ꯑꯣꯏꯃꯥ ꯈꯪꯗꯦꯕꯣ ꯍꯟꯗꯛꯀꯤ ꯏꯅꯝꯊꯥ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯕꯨ ꯍꯟꯗꯛꯀꯤ ꯀꯥꯡꯅꯦꯅ ꯀꯩꯗ ꯈꯤꯇꯪ ꯃꯁꯥ ꯐꯒ꯭ꯔꯖꯠꯅꯤ ꯄꯥꯏꯔꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯅꯦꯅꯦ ꯁꯥꯕꯗꯥꯟ ꯍꯣꯏ 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 ꯊꯦꯡꯀ꯭ꯌꯨ ꯅꯦꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯟꯗꯤꯌꯥꯟ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯃꯊꯤ ꯃꯀꯨꯝ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯔꯁꯤꯅꯤ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯅ ꯑꯗꯔꯁꯤꯅꯤ ꯔꯣꯕꯤꯇꯥ ꯁꯤꯁ ꯇꯨꯝꯃꯣ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯔꯁꯤꯅꯤ ꯔꯕꯤꯇꯥ ꯁꯤꯁ ꯇꯨꯝꯃꯣ ꯀꯩꯅꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯑꯩꯗꯤ ꯅꯤꯡꯊꯝꯊꯥ ꯅꯠꯇꯦ ꯑꯦꯜꯕꯤ ꯊꯥꯅꯤ ꯑꯗꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯜꯕꯤ ꯊꯥ ꯄꯨꯟꯁꯤꯒꯤ ꯑꯩ ꯊꯥꯗꯕꯩ ꯊꯥꯒꯠꯂꯃꯤꯅ ꯑꯦꯜꯕꯤ ꯊꯥꯅꯤ ꯑꯅꯨ ꯀꯩꯁꯥꯝ 6 ꯂꯥꯏꯛ ꯌꯥꯝ ꯐꯩ ꯑꯩꯁꯦ ꯍꯩꯇ꯭ꯔꯗꯤ ꯌꯥꯝꯃꯛꯇꯦ ꯂꯥꯏꯚ ꯊꯥꯔꯤꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯅꯨꯡꯁꯥꯕ ꯂꯥꯛꯑꯦꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯑꯩꯒꯤ ꯏꯅꯥꯎ ꯑꯩ ꯏꯆꯦ ꯀꯧꯔꯗꯤ ꯑꯩꯉꯣꯟꯗ ꯏꯅꯥꯎ ꯏꯄꯥ ꯇꯥꯔꯦ ꯏꯄꯥ ꯂꯥꯛꯑꯦ ꯀꯥꯡꯁꯨ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯌꯦꯡꯉꯨꯁꯦ ꯀꯌꯥꯝ ꯐꯠꯇ꯭ꯔꯤ ꯌꯦꯡꯉꯨ ꯀꯥꯡꯁꯦ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯤ ꯃꯣꯏꯁꯨ ꯚꯤꯇꯥꯃꯤꯟ ꯆꯥꯔꯕꯅꯤ ꯃꯁꯥ ꯑꯩꯁꯦ ꯈꯔꯁꯨ ꯀꯥꯡ ꯆꯤꯛꯀꯜꯂꯤ ꯈꯪꯕ꯭ꯔꯥ ꯀꯥꯡ ꯀꯥꯛꯐꯩ ꯇꯤꯝꯐꯥ ꯑꯗꯩꯗꯤ ꯂꯤꯟꯅ ꯂꯤꯟ ꯊꯦꯡꯅꯒꯜꯂꯤꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯈ꯭ꯋꯥꯏꯗ ꯆꯤꯛꯇꯕ ꯀꯥꯛꯐꯩꯗꯣ ꯀꯔꯤꯝ ꯏꯅꯦꯠ ꯅꯠꯇꯕ ꯑꯐꯕ ꯖꯒꯥꯗꯩꯁꯨ ꯑꯩꯉꯣꯟꯗ ꯀꯥꯛꯐꯩꯅ ꯄꯛꯏ ꯀꯥꯡꯅꯁꯨ ꯑꯩꯉꯣꯟꯗ ꯄꯪꯆꯤꯛꯇ ꯆꯤꯛꯏ ꯈꯪꯗꯦ ꯃꯤꯉꯣꯟꯗ ꯆꯤꯛꯀꯟꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯤꯛꯀꯜꯂꯤ ꯃꯁꯤ ꯑꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯅꯨꯡꯁꯥꯕ ꯑꯩꯉꯣꯟꯗꯅ ꯈꯔꯁꯦ ꯃꯇꯣꯡꯁꯦ ꯈꯔ ꯌꯥꯝꯕꯁꯤꯗ ꯃꯣꯏ ꯇꯧꯔꯤ ꯃꯥꯅꯦ ꯃꯣꯏꯗꯗꯤ ꯆꯤꯛꯇꯦꯕ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯑꯗꯔꯁꯤꯅꯤꯗꯣ ꯔꯣꯕꯤꯇꯥ ꯁꯤꯁꯅꯤꯀꯣ ꯑꯣ ꯑꯗꯨꯅꯅꯦ ꯑꯗꯔꯁꯤꯅꯤꯅ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯩꯁꯦ ꯑꯗꯨ ꯑꯣꯏ ꯌꯥꯎꯔꯦ ꯈꯪꯖꯗ꯭ꯔꯦꯗ ꯅꯣꯏ ꯂꯤꯂꯥꯁꯦ ꯀꯤꯠꯆꯟ ꯀꯤꯡ ꯀꯗꯥꯏꯅꯣ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯤꯗ ꯀꯥꯡꯗꯨꯅ ꯆꯤꯛꯂꯗꯤ ꯀꯥꯡꯁꯨ ꯃꯁꯥ ꯐꯕ ꯇꯥꯕꯅꯤ ꯏꯟꯗꯤꯌꯥꯟ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ
ꯑꯩꯅ ꯀꯥꯡꯈꯟꯁꯦ ꯐꯅ ꯀꯟ ꯌꯦꯞꯁꯜꯂꯁꯨꯅꯦ ꯑꯗꯨꯝ ꯂꯩꯔꯝꯃꯕꯅꯤ ꯑꯃꯅꯤꯗꯤ ꯑꯩ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯀꯥꯡꯗꯨꯗꯤ ꯃꯁꯥ ꯈꯨꯐ ꯑꯃꯅꯤꯍꯦ ꯂꯨꯝ ꯂꯨꯝꯒ ꯂꯥꯎꯏ ꯕꯨꯛ ꯕꯨꯛꯄ ꯂꯥꯎꯏ ꯍꯥꯏꯁꯤꯅꯤ ꯑꯣ ꯔꯣꯕꯤꯇꯥꯅꯤ ꯏꯃꯣꯏꯅꯨ ꯅꯥꯏꯕ ꯑꯩꯅ ꯄꯪꯉꯝꯃꯤꯁꯦ ꯄꯪꯉꯦꯗꯀꯣ ꯀꯅꯥꯅ ꯀꯔꯤ ꯁꯥꯏꯌꯣꯟ ꯑꯣꯜꯂꯤꯕ ꯀꯔꯤꯝ ꯈꯪꯗꯦ ꯅꯪ ꯀꯩꯁꯥꯝ ꯆꯦꯇꯦꯁ ꯀꯩ ꯃꯊꯦꯜꯅꯣ ꯀꯩꯅꯣ ꯊꯣꯡꯉꯤ ꯃꯤꯔꯒꯥ ꯉꯥ ꯊꯣꯡꯉꯤ ꯑꯗꯨꯗꯒꯤꯗꯤ ꯊꯥꯡꯖꯤꯡ ꯑꯃ ꯏꯔꯣꯜꯂꯦ ꯏꯔꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯦꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯏꯁ ꯑꯩꯅꯅꯦ ꯑꯝꯇꯪ ꯎ ꯃꯣꯔꯣꯛꯇꯨꯒ ꯇꯧꯔꯒ ꯃꯦꯠꯄꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯊꯤꯔꯆꯤꯁꯇꯤ ꯇꯤꯟ ꯀꯥꯡꯅ ꯈꯔ ꯄꯥꯝꯖꯕꯗ ꯑꯣꯟ ꯀꯦꯁꯤꯅꯤꯅꯦ ꯑꯗꯨꯅ ꯑꯩ ꯀꯤꯖꯩ ꯑꯗꯨꯅ ꯀꯩꯀꯩ ꯍꯦꯛꯇꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯈꯖꯤꯛ ꯈꯔ ꯄꯥꯟꯕꯗꯣ ꯅꯣꯏ ꯏꯕꯥꯏ ꯇꯦꯔꯦꯟ ꯊꯥꯖꯤꯜꯂꯤꯕ ꯑꯩ ꯍꯦꯛ ꯆꯪꯉꯨꯕꯗ ꯑꯗꯨꯝ ꯀꯥꯐꯩ ꯑꯃꯗꯤ ꯄꯤꯇ꯭ꯔꯨ ꯑꯃ ꯁꯣꯏꯗꯅ ꯄꯛꯏꯑꯕ ꯑꯩꯅ ꯈꯔ ꯀꯤꯕꯒ ꯈꯣꯠꯄꯒ ꯃꯣꯏꯗꯗꯤ ꯆꯤꯛꯂꯛꯇꯦ ꯅꯨꯡꯁꯥꯕ ꯏꯆꯦ ꯕ꯭ꯂꯠ ꯒ꯭ꯔꯨꯞ ꯑꯣ ꯄꯣꯖꯤꯇꯤꯕꯔꯣ ꯍꯣꯏꯑ ꯑꯩꯁꯦ ꯑꯣ ꯄꯣꯖꯤꯇꯤꯕꯅꯤ ꯍꯥꯏꯁꯤꯅꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯩ ꯈꯪꯉꯤꯅꯦ ꯑꯗꯨꯅꯦꯕ ꯏꯃꯣꯏꯅꯨ ꯉꯔꯥꯡꯇꯒꯤ ꯏꯃꯣꯏꯅꯨ ꯐꯥꯎ ꯈꯪꯉꯝꯗꯦꯕ ꯑꯩ ꯍꯦꯛꯇ ꯊꯦꯡꯅꯩ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤꯁꯤꯕꯨ ꯄ꯭ꯔꯤꯌꯣꯗꯔꯁꯤꯅꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤꯀꯣ ꯍꯦꯛ ꯅꯠꯇꯦ ꯄ꯭ꯔꯤꯌꯣꯗꯔꯁꯤꯅꯤ ꯅꯠꯇꯦ ꯑꯥꯗꯔꯁꯤꯅꯤꯅꯦ ꯑꯗꯨꯅꯦꯕ ꯄ꯭ꯔꯤꯌꯣꯗꯔꯁꯤꯅꯤꯁꯨ ꯎꯈꯤꯗ꯭ꯔꯦ ꯑꯝꯇ ꯂꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯖꯣꯏ ꯖꯣꯏ ꯃꯌꯥꯝ ꯖꯣꯏ ꯖꯣꯏ ꯑꯅ ꯚꯛꯇꯤ ꯀꯠꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯅꯤ ꯌꯥꯝ ꯄꯥꯝꯃꯤ ꯀꯥꯡꯅ ꯑꯣ ꯅꯨꯡꯁꯥ ꯆꯨꯕ ꯑꯗꯨꯅꯅꯤ ꯈꯔ ꯈꯔ ꯔꯥꯁꯤ ꯇꯨꯅꯔꯤꯁꯦ ꯑꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯇꯤꯟꯅꯕꯅꯦ ꯃꯈꯣꯏꯒꯤ ꯇꯈꯦꯜ ꯃꯦꯗꯥꯝ ꯂꯥꯛꯏꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯅꯥꯅꯣ ꯁꯤꯕꯨ ꯍꯩꯇ꯭ꯔꯣꯁꯦ ꯅꯪ ꯇꯧꯔꯛꯑꯣꯕ ꯍꯩꯗꯣꯏꯗꯣ ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯃꯤꯗꯣ ꯑꯩꯅ ꯍꯩꯇꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯍꯩꯕ꯭ꯔꯥ ꯌꯦꯡꯉꯤꯗꯣ ꯎꯔꯥ ꯋꯥꯔꯥ ꯎꯠꯂꯦꯗꯣ ꯍꯩꯇ꯭ꯔꯥ ꯌꯦꯡꯉꯨ ꯏꯃꯥꯏ ꯄꯦꯝꯃ ꯈꯨꯍꯩ ꯑꯃꯅꯤ ꯀꯥꯡꯁꯦ ꯅꯝꯊꯤꯕ ꯃꯤꯗ ꯌꯥꯝꯅ ꯆꯤꯛꯄꯅꯤ ꯑꯣꯏꯇꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯁꯦ ꯃꯅꯝ ꯃꯍꯥ ꯂꯥꯏꯕꯣꯏꯅ ꯁꯥꯄꯣꯟ ꯅꯝꯂ ꯐꯥꯎꯗ ꯌꯥꯗ꯭ꯔ ꯃꯥꯜꯂꯦꯕ ꯅꯨꯄꯤ ꯑꯇꯩꯗꯤ ꯂꯥꯛꯆꯕ ꯑꯗꯨꯗꯒꯩꯗꯤ ꯀꯩ ꯀꯩꯅꯣ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤꯗꯤ ꯑꯩꯗꯤ ꯂꯥꯏꯐꯕꯣꯏꯅꯤ ꯂꯥꯏꯐꯕꯣꯏ ꯑꯅꯨ ꯀꯩꯁꯥꯝ ꯆꯦ ꯇꯈꯦꯜ ꯒꯨꯗ ꯅ꯭ꯌꯨꯁ ꯏꯃꯥ ꯑꯅꯨ ꯅꯪ ꯀꯩ ꯑꯣꯏꯔꯖꯥꯠꯂꯣ ꯒꯨꯗ ꯅ꯭ꯌꯨꯁ ꯍꯥꯏꯈꯩꯅꯦ ꯅꯨꯡꯁꯥꯕ ꯑꯣ ꯄꯣꯖꯤꯇꯤꯚꯇꯤ ꯃꯅꯝ ꯌꯥꯝ ꯈꯪꯕꯅꯤ ꯇꯤꯟ ꯀꯥꯡꯅ ꯃꯤꯠꯇ ꯐꯥꯎ ꯇꯤꯟ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯣꯟꯀꯦꯔꯥ ꯈꯪꯗꯦꯃꯤ ꯏꯐ ꯐꯕ ꯅꯍꯥꯟꯁꯨ ꯌꯦꯡꯉꯨ ꯑꯉꯥꯡ ꯄꯨꯔꯒ ꯑꯩꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯕ ꯅꯍꯥꯟꯋꯥꯏꯗꯤ ꯈꯤꯇꯪꯕꯨꯗꯤ 15 20 ꯐꯥꯔꯅꯤ ꯂꯝꯕꯤ ꯃꯄꯥꯟ ꯏꯀꯪ ꯀꯪꯕ ꯅꯨꯡ ꯃꯔꯛꯇꯤ ꯂꯦꯞꯄꯨꯗꯨ ꯅꯥꯄꯤ ꯍꯧꯔꯤꯗꯣ ꯐꯅꯌꯥꯝ ꯊꯥꯞꯄꯤꯕꯅꯦꯕ ꯈꯣꯡꯁꯤꯒ ꯑꯃꯨꯛꯀ ꯀꯛꯐꯩ ꯃꯆꯥ ꯅꯞꯄ ꯂꯩꯔꯝꯃꯤ ꯃꯤ ꯃꯃꯥꯡꯗ ꯑꯩ ꯉꯥꯛꯇꯪ ꯆꯣꯡꯁꯤ ꯁꯤꯔꯝꯗꯣꯔꯦ ꯆꯦꯇꯈꯦꯜ ꯆꯥ ꯊꯛꯁꯤ ꯂꯥꯛꯑꯣ ꯆꯥ ꯊꯛꯁꯤ ꯌꯥꯏ ꯑꯅꯨ ꯀꯩꯁꯥꯝꯗ ꯉꯁꯤ ꯆꯥꯛ ꯆꯥꯔꯝꯗꯣꯏꯁꯦ ꯃꯣꯏ ꯑꯩꯗꯤ ꯆꯥꯛ ꯉꯔꯝꯒꯅꯤ ꯅꯣꯏ ꯏꯃꯨꯡ ꯑꯩ ꯈꯪꯉꯤ ꯕꯥꯔꯣꯗ ꯐꯥꯎ ꯌꯥꯝ ꯉꯜꯂꯗꯤ ꯁꯟꯗꯥꯒꯤꯗꯤ ꯀꯌꯥꯝ ꯉꯜꯂꯝꯒꯅꯤ ꯈꯟꯖꯦꯉꯕ ꯈꯣꯍꯩ ꯑꯃ ꯍꯩꯇ꯭ꯔ ꯌꯥꯝ ꯑꯩꯁꯦ ꯌꯥꯝ ꯑꯩꯕꯨ ꯁꯛ ꯎꯍꯜꯂꯛꯑꯣ ꯑꯩ ꯀꯤꯠꯆꯟ ꯀꯤꯡꯅ ꯁꯤꯕꯤ ꯋꯥꯔꯤꯅꯤ ꯁꯝꯒꯁꯦ ꯍꯥꯠꯇꯕ ꯐꯅ ꯀꯨꯏꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯅꯨ ꯃꯇꯝ ꯆꯥꯗꯅ ꯕꯦꯕꯥꯔ ꯇꯧꯔꯨꯅꯨ ꯇꯨꯝꯃꯝꯗꯥꯏꯁꯤꯒ ꯏꯁ ꯑꯩꯗꯤ ꯊꯛꯏꯕꯣ ꯕꯥꯔꯣꯒ ꯇꯥꯁꯜꯂ ꯇꯨꯝꯅꯤꯡꯉꯛꯇ꯭ꯔꯗꯤꯅꯦ ꯐꯖꯅ ꯆꯥꯒ ꯂꯣꯏꯔ ꯊꯛꯀꯠꯂꯛꯏꯖꯥꯅꯤ ꯆꯦ ꯀꯩꯁꯥꯝ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯋꯥꯏꯁꯤꯕꯨ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯦꯕꯨ ꯍꯥꯏꯕꯅꯤ ꯅꯦꯅꯦꯕꯨ ꯍꯥꯏꯕꯅꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯑꯩ ꯑꯣ ꯆꯦ ꯇꯈꯦꯜ ꯏꯕꯣꯍꯣꯜ ꯆꯥꯛ ꯆꯥꯔꯤꯉꯩꯗꯥꯏ ꯂꯣꯏꯔꯕ꯭ꯔꯣ ꯆꯦ ꯇꯈꯦꯜ ꯑꯃꯨꯛ ꯀꯧꯔꯛꯑꯦꯗꯣ ꯑꯅꯨ ꯀꯩꯁꯥꯝ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯨ ꯇꯤꯟ ꯀꯥꯡꯅ ꯌꯥꯝꯅ ꯆꯤꯛꯂꯤ ꯑꯩꯈꯣꯏꯗꯗꯤ ꯑꯃꯠꯇꯗ ꯆꯤꯛꯇꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯂꯩꯌꯦꯕꯁꯦ ꯑꯗꯨꯒꯩꯗꯤ ꯈꯤꯇꯪ ꯆꯥꯕꯗ ꯅꯣꯏꯒꯟꯕ꯭ꯔꯥ ꯑꯣ ꯄꯣꯖꯤꯇꯤꯞ ꯃꯤꯁꯤꯡꯁꯦ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯖꯥꯠꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯈꯪꯗꯦ ꯌꯥꯝ ꯇꯧꯒꯜꯂꯤꯕ ꯑꯣꯏꯗꯤ ꯏꯃꯣꯏ ꯆꯦꯅꯦꯜ ꯑꯗꯨ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤ ꯍꯥꯏꯗꯦ ꯀꯔꯤ ꯄꯥꯎꯅꯣ ꯑꯅꯨꯒꯤ ꯀꯔꯤ ꯄꯥꯎꯅꯣ
ꯑꯃꯗ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩꯅꯅꯦ ꯍꯩꯇꯗꯅ ꯎꯜꯇꯥ ꯎꯜꯇꯥ ꯇꯧꯅꯦꯅ ꯀꯩꯗꯧ ꯈꯪꯕ꯭ꯔꯥ ꯏꯆꯥꯅꯨꯄꯤꯅ ꯇꯥꯔ ꯆꯩꯔꯛꯀꯅꯤ ꯑꯩꯅꯕ ꯑꯝꯇꯪꯅꯦ ꯅꯪ ꯂꯥꯏꯚꯇꯣ ꯑꯝꯇꯪ ꯑꯣꯟ ꯇꯧꯅ ꯊꯅꯝꯃꯣ ꯑꯩ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯥꯅ ꯊꯥꯕꯤꯔꯝꯃꯤꯅꯦ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯃꯤꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯅ ꯇꯧꯕꯤꯅꯤ ꯍꯥꯏꯔꯒꯅꯦ ꯃꯥ ꯁꯥꯎꯒꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏ ꯃꯤ ꯃꯃꯥꯡꯗ ꯑꯩꯅꯗꯤ ꯌꯥꯝ ꯍꯩꯕꯅꯤꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯀꯩꯀꯩ ꯇꯧꯁꯜꯂꯨꯗꯣꯏꯅ ꯄꯥꯈꯠꯂꯤꯕ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯍꯤꯛꯁꯨ ꯌꯥꯝ ꯂꯩ ꯅꯨꯡꯁꯥꯕ ꯄꯤꯛꯂꯤꯉꯩꯗ ꯍꯤꯛ ꯍꯣꯏ ꯅꯍꯥꯟꯋꯥꯏꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯤꯛꯀꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ ꯑꯅꯨ ꯆꯥꯗꯤ ꯊꯛꯑꯔꯣꯏ ꯑꯃ ꯑꯉꯥꯡꯕꯗ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯏꯁ ꯇꯨꯝ ꯃꯥꯏ ꯃꯆꯨ ꯁꯪꯕꯗ ꯑꯣꯏꯅ ꯄꯤꯁꯜꯂꯛꯑꯣ ꯍꯥꯏꯅꯦ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅꯕ ꯑꯅꯨ ꯀꯩꯁꯥꯝ ꯂꯩꯕ꯭ꯔꯣ ꯀꯅꯥꯅꯣ ꯏꯅꯦ ꯍꯥꯏꯅ ꯇꯧꯔꯛꯏꯁꯦ ꯖꯍꯥꯁꯨ ꯑꯣꯏꯖꯔꯁꯅꯨ ꯏꯅꯦ ꯀꯧꯔꯕꯅꯤꯅ ꯏꯌꯥ ꯑꯣꯏꯔꯦꯗꯅ ꯏꯅꯦꯕꯨ ꯀꯧꯔꯗꯤ ꯑꯩꯒꯤ ꯏꯌꯥ ꯇꯥꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯂꯥꯛꯄꯤꯔꯤꯅꯤ ꯂꯥꯛꯄꯨ ꯂꯥꯛꯄꯤꯔꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯂꯥꯛꯄꯤꯔꯤꯅꯦ ꯑꯩꯗꯣ ꯀꯩꯃꯨ ꯀꯥꯏꯗꯦ ꯏꯅꯦ ꯀꯧꯒꯦꯔꯥ ꯏꯅꯦꯝꯕꯣꯛ ꯀꯧꯒꯦꯔꯥ ꯏꯅꯦꯝꯇꯣꯟ ꯀꯧꯒꯦꯔꯥ ꯏꯌꯥ ꯌꯥꯔꯦ ꯍꯥꯏꯗꯨꯅꯤ ꯅꯨꯡꯁꯥꯕ ꯏꯆꯦꯒꯤ ꯕ꯭ꯂꯠ ꯃꯤ ꯑꯇꯣꯞꯄꯗ ꯄꯤꯈ꯭ꯔꯕ ꯄꯤꯔꯗꯤ ꯑꯗꯨꯝ ꯅꯣꯏꯕꯅꯤ ꯑꯣ ꯄꯣꯖꯤꯇꯤꯚ ꯑꯌꯥꯝꯕ ꯑꯩ ꯕ꯭ꯂꯠꯀꯗꯤ ꯄꯤꯗ꯭ꯔꯤꯕꯥꯅꯤ ꯄꯤꯗ꯭ꯔꯤ ꯈꯔ ꯄꯤꯒꯦꯅ ꯈꯜꯂꯤꯅꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯂꯥꯛꯀꯅꯤ ꯑꯩ ꯕ꯭ꯂꯠ ꯈꯔ ꯄꯤꯊꯣꯛꯑꯝꯒꯦ ꯀꯅꯥ ꯀꯅꯥꯗ ꯀꯅꯥ ꯀꯅꯥ ꯃꯁꯥ ꯄꯥꯕ ꯃꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯆꯔꯥ ꯍꯦꯟꯒꯦꯅ ꯈꯜꯂꯝꯕꯅꯦꯕ ꯑꯩꯁꯦ ꯄꯨꯔꯥ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯄꯨꯡ 1:30ꯗꯅꯤ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯗꯣ ꯈꯔ ꯌꯥꯝ ꯄꯨꯛꯁꯦ ꯊꯟꯗꯣꯛꯈ꯭ꯔꯕ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯉꯁꯤ ꯅꯨꯡꯗꯥꯡꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯔꯥ ꯍꯦꯟꯕ ꯍꯥꯏꯔꯣ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯦ ꯈꯔ ꯁ꯭ꯂꯤꯝ ꯐꯤꯒꯔ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕ ꯑꯩꯅ ꯑꯗꯨꯒ ꯑꯉꯥꯡ ꯃꯣꯏ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯃꯄꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯥꯊꯣꯛꯑꯦ ꯊꯥꯡꯖꯤꯡ ꯃꯦꯠꯄꯒ ꯌꯥꯎꯕꯅꯤꯅ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯉꯁꯥꯏꯒꯤ ꯆꯥꯔꯣꯏꯕ ꯄꯣꯠꯇꯣ ꯌꯥꯈꯤꯗ꯭ꯔꯦ ꯒꯔ ꯒꯔ ꯍꯩꯖꯤꯟꯈ꯭ꯔꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯏꯆꯦꯒꯤ ꯄꯤꯗ꯭ꯔꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯣꯏꯔꯦ ꯊꯥ 8 ꯉꯥꯌꯨ ꯏꯃꯥ ꯇꯈꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯗꯣꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯁꯤ ꯊꯥ 8ꯒ ꯍꯥꯏꯔꯗꯤ ꯀꯤꯆꯟ ꯀꯤꯡ ꯑꯉꯥꯡꯕ ꯃꯈꯜ 2 ꯁꯨꯏ ꯀꯔꯝꯕ ꯑꯉꯥꯡꯕꯅꯣ ꯏꯆꯦ ꯇꯈꯦꯜ ꯍꯥꯏ ꯇꯥꯔꯕ ꯑꯉꯥꯡꯕ ꯃꯈꯜ 2 ꯁꯨꯏꯌꯦ ꯀꯔꯝꯕ ꯑꯉꯥꯡꯕꯅꯣ ꯃꯃꯤꯡꯗꯣ ꯄꯜꯂꯨ ꯑꯗꯨꯗꯤ ꯀꯩꯅꯣꯒ ꯏꯕꯣꯍꯜꯒ ꯅꯨꯡꯁꯥꯕꯒꯗꯤ ꯌꯥꯝ ꯈꯪꯕꯅꯤ ꯑꯗꯨꯝꯕ ꯃꯃꯤꯡꯗꯣ ꯑꯅꯨ ꯀꯩꯁꯥꯝ ꯆꯦ ꯇꯈꯦꯜ ꯏꯃꯩ ꯄꯦꯝꯃ ꯇꯨ ꯄꯤꯁꯜꯂꯛꯑꯦ ꯑꯗꯨ ꯇꯣꯝꯕꯗꯣ ꯏꯟꯗꯤꯌꯥ ꯁꯛ ꯎꯠꯇ꯭ꯔꯕꯣ ꯁꯛꯁꯦ ꯎꯠꯇ꯭ꯔꯦ ꯇꯜꯂꯦ ꯁꯝ ꯐꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯅꯦ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯒ ꯃꯔꯝ ꯊꯣꯛꯀꯅꯦꯕ ꯇꯣꯝꯕ ꯑꯩ ꯀꯩꯅꯣ ꯇꯧꯁꯜꯂꯨꯔꯥ ꯁꯨꯃꯥꯏꯅ ꯃꯣꯗꯤꯔꯦꯇꯔ ꯇꯧꯕ ꯇꯧꯔꯗꯤꯅꯦ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯆꯦꯅꯦꯜ ꯉꯛꯇꯅꯦꯕ ꯑꯗꯨꯒ ꯆꯦꯟꯅꯦꯜꯁꯤꯡꯁꯤꯒ ꯈꯔ ꯅꯝꯕꯤꯔꯝꯕ ꯌꯥꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯌꯥꯏ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯃꯤꯇꯩ ꯉꯥꯛꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯇꯣꯝꯕꯗ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯃꯣꯗꯦꯔꯦꯇꯔ ꯇꯧꯁꯟꯒꯦ ꯑꯩꯁꯨ ꯍꯩꯔꯕꯅꯤ ꯌꯦꯡꯀꯣ ꯏꯃꯩꯄꯦꯝꯃ ꯇꯣꯝꯕ ꯀꯣꯃꯦꯟ ꯑꯃ ꯏꯔꯛꯎ ꯌꯦꯡꯒꯦ ꯕ꯭ꯂꯨ ꯑꯣꯏꯔꯕ ꯌꯦꯡꯒꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯅꯨ ꯖꯪ ꯂꯥꯎꯕꯤꯗꯨꯔꯥ ꯍꯥꯏꯅꯦ ꯖꯪ ꯂꯥꯎꯕꯤꯗꯨꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯕꯤ ꯇꯈꯦꯜ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯁ꯭ꯋꯥꯏ ꯂꯥꯎꯅꯤꯡꯉꯤꯔ ꯆꯥꯔ ꯂꯣꯏꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯅꯤꯡꯉꯤꯖꯥꯠꯂꯣ ꯑꯅꯨ ꯀꯩꯁꯥꯝ ꯆꯦ ꯇꯈꯦꯜ ꯑꯩ ꯆꯥꯛ ꯄꯤꯖꯕ ꯂꯥꯛꯀꯦꯀꯣ ꯏꯃꯥꯏꯄꯦꯝꯃ ꯑꯩꯁꯨ ꯌꯥꯎꯒꯦꯍꯦ ꯇ꯭ꯔꯦꯟ ꯇꯣꯡꯉ ꯆꯠꯅꯕ ꯇꯈꯦꯜꯒꯤ ꯄꯤꯖ ꯄꯤꯊꯛ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯆꯦ ꯀꯩꯁꯥꯝ ꯍꯥꯏꯗꯣꯛꯂꯣ ꯒꯨꯗ ꯅ꯭ꯌꯨꯁꯇꯣ
ꯆꯦ ꯀꯩꯁꯥꯝ ꯒꯨꯗ ꯅ꯭ꯌꯨꯁꯇꯣ ꯍꯥꯏꯗꯣꯔꯛꯑꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯃꯉꯥ ꯇꯔꯨꯛꯇꯅꯤ ꯁꯣꯝ ꯃꯊꯛꯇ ꯎꯠꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤ ꯃꯌꯥꯝꯅꯣ ꯃꯤꯇꯩ ꯑꯣꯏꯕꯤꯔꯒꯗꯤ कमेंट इबिरओ मैम सखंगनसी अगर कोई है हमारा भारत का इंडियन का तो सपोर्ट कीजिए सब्सक्राइब कीजिए और अगर फिलीपींस से फॉरेनर है तो भी सब सीधी इंग्लिश ना है जा रही है हिंदी फॉरेनर तो हिंदी ngang प्लीज सब्सक्राइब माय चैनल Kayam I like you hairoi hairuye da kadawai good news haiba I like you che Kayam haidoklo na mayam khangnaba haidoro mai se hayeng mai gi live pung amada Kayam gi live ta mai gi good news te adu goina hairege hari mane aduna mayam saruk yabiu adugaidi Takhilna anu ai nangna pijaba chak chadri phau hospital da chungcha chatloye hospital chatringi da mala ani kanadi Kayam hospital chatta su jana ba ahalaman khoigi thainagi nupi do Kayam nupi taunadra ne kaina madane nuguma nupi ma pura chatlo hospital chatta su jana ba Nangsaba 26 rak sure blood donate tauba o yam phai nangsaba du bain tawdo kitang kaidawge hakchang da noi ba kase khar pagadra ba yadre mi 85 la 90 ra khangdi handaki ai kan tawdo khong ga chatpa ngamudu ba narbudu adugi naringe de ise khangde phana yamna ise pura saru sarang thore ise chama chaba ba yadre mi khong jara manina adugagi hidak chabje hidak mayam se ainane youtube ta phaga jenge ba hidak maming do habidi sigi hidak singchina igi na babudi phai aduga kari effect side effects kari lege jeng batane hakchang no khetkani ne ini ai bu kai wan to ilasbu hidak tuna ne fadi phani ana ba aduga hakchang no khetkani adugadi gan to ne asmani iba aidi 20 takhilna anuchuk mi mang habila de anuchuk imonu channel anuda pikho anuda pikho anu Kayam chetekhel lakle ai bu holsing chetekhel ai chak tok patangai ri hete chak chari hai pani ma chak tok patangai ya kenai ba ai ikai je ko anu tumin leyu anu mem ma haido kanu matam chadana thokiba potni haidokanu ai parimom hello mayam haire parimomna thagachari khoigi khwaidagi mai paklaba khoigi channel aigi nusiraba friend ni lakpiri base thank you anu Kayam chete khelain kaure ko anu Kayam namu ai heidi heina mana live thaba anu chumdi chumi ko ulta ulta ga oibra hangdi sak udri mi kai taro ulem to kani binarani moirang them hello binarani kailamgi oibano obibano koi som kasar gira manipur gi obibra yamusie parimom anu haina kaure parimom na koi anu singho do thengna mane gi notification ka anu Kayam che mo mane kaure anu Kayam na I like you che Kayam haidoklo dana mayam su harau na ba haidoklo ai che Kayam binarani moirang them kai ming kauge o ai gi ming inge lei kauye binarani kai lam giram ta habiro kai ming kauge koi manipur gi lon di maliko aigi ming inge lei kauye daga anu Kayam na amuktang yenge che test masak to elwida na to ikai ni ai video la tholai duni ai haibu video na to gen khala di lipstick kitang tai challe ko natra di camera do
ꯀꯩꯅꯣ ꯃꯥꯜꯂꯦꯅ ꯇꯩꯍꯜꯂꯦ ꯑꯗꯣ ꯀꯔꯤꯃꯨꯛ ꯀꯦꯕꯗꯤ ꯅꯪꯗꯦꯀꯣ ꯑꯗꯨ ꯄꯥꯔꯤꯃꯣꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯇꯦꯁ ꯑꯩ ꯀꯩꯅꯣ ꯊꯣꯡꯉꯤ ꯄꯥꯔꯤꯃꯣꯝ ꯃꯤꯔꯒꯥ ꯉꯥꯗꯣ ꯑꯗꯨꯏꯗꯣ ꯑꯣꯜ ꯀꯣꯕꯤꯁꯨ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ ꯐꯨꯜ ꯀꯣꯕꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯒ ꯑꯗꯩ ꯊꯥꯡꯖꯤꯡꯗꯣ ꯑꯃ ꯃꯦꯠꯄ ꯐꯖꯅ ꯎ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯉꯁꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ ꯁꯥꯄꯣꯟꯁꯦ ꯀꯔꯝꯕꯅꯣ ꯑꯩꯁꯨ ꯅꯟꯒꯦ ꯑꯝꯇ ꯊꯣꯠ ꯊꯣꯠ ꯂꯥꯎꯅꯕ ꯏꯟꯗꯤꯌꯥꯟ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯅꯦ ꯅꯨꯄꯤꯅ ꯄꯥꯝꯗꯕ ꯁꯥꯄꯣꯟꯁꯤꯗꯤ ꯂꯥꯛꯁ ꯑꯗꯨꯗꯒꯤ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯂꯩꯗꯥꯏꯗꯣ ꯑꯩꯗꯤ ꯂꯥꯏꯕꯣꯏ ꯑꯗꯨꯝ ꯅꯜꯂꯤ ꯑꯦꯅꯤ ꯐꯪꯕꯅꯤꯅ ꯑꯗꯨꯛ ꯌꯥꯝ ꯀꯩꯅꯣ ꯅꯠꯇꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯃꯤꯡ ꯀꯩ ꯍꯥꯏꯔꯣꯏ ꯏꯀꯥꯏꯖꯩ ꯈꯔꯅꯤ ꯉꯥꯏꯈꯤꯁꯤ ꯍꯣꯏ ꯅꯨꯃꯤꯠ ꯊꯥ ꯁꯨꯈꯤꯁꯅꯨ ꯑꯗꯨꯒ ꯍꯥꯏꯕꯅ ꯐꯩ ꯑꯗꯨꯗꯤ ꯃꯤꯒꯤ ꯅꯖꯔ ꯆꯪꯈꯤꯅꯤ ꯌꯥꯝ ꯉꯟꯅ ꯍꯥꯏꯔꯒꯗꯤ ꯄꯤꯅꯔꯥꯅꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯣ ꯃꯤꯡ ꯏꯉꯦ ꯂꯩ ꯀꯧꯏ ꯑꯩꯒꯤ ꯃꯤꯡ ꯏꯉꯦ ꯂꯩ ꯀꯧꯏ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯀꯤꯠꯆꯟ ꯀꯤꯡ ꯄꯥꯔꯤꯃꯣꯝ ꯁꯤꯁ ꯈꯨꯔꯨꯝꯖꯔꯤ ꯀꯤꯠꯆꯟ ꯀꯤꯡꯅ ꯍꯥꯏꯔꯦ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯃꯨꯛꯀꯁꯨ ꯍꯪꯉꯕꯣ ꯄꯥꯔꯤꯃꯣꯝ ꯍꯦꯜꯂꯣ ꯚꯥꯏ ꯐꯧꯖꯤ ꯖय ꯍꯤꯟ ꯍꯦꯜꯂꯣ ꯀꯤꯠꯆꯟ ꯀꯤꯡ ꯐꯧꯖꯤ ꯖय ꯍꯤꯟ ꯚꯥꯔꯠ ꯃꯇꯥ ꯀꯤ ꯖय ꯍꯥꯏꯅ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯄꯥꯔꯤꯃꯣꯝꯅ ꯂꯣꯏꯅꯅ ꯃꯩꯇꯩ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕꯤꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯣꯟꯁꯦ ꯐꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯟ ꯈꯪꯕ ꯈꯛꯇꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯅꯨꯁꯦ ꯉꯁꯥꯏꯗꯤ ꯑꯩꯅ ꯀꯧꯕꯇꯅꯤ ꯃꯅꯥ ꯄꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯅꯨꯁꯦ ꯃꯅꯥ ꯄꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅꯦ ꯉꯔꯥꯡ ꯀꯩꯗꯧ ꯈꯪꯕ꯭ꯔꯥ ꯄꯨꯡ 8ꯀꯤꯗꯨꯒ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯄꯤꯟꯖꯩꯅ ꯂꯥꯏꯚ ꯊꯥꯔꯝꯕꯗꯣ ꯑꯗꯣ ꯑꯩꯁꯦ ꯁꯨꯝ ꯍꯤꯟꯖꯥꯡ ꯁꯦꯝꯅ ꯂꯥꯏꯚ ꯌꯥꯎꯔꯝꯕꯗꯒꯤꯅꯦ ꯑꯗꯩ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯃꯣꯕꯥꯏꯜꯁꯦ ꯉꯥꯛꯇꯪ ꯇꯦꯕꯜꯗ ꯊꯝꯒꯦ ꯍꯥꯏꯅ ꯇꯧꯕꯗꯤ ꯈꯨꯠꯁꯤꯗꯒꯤ ꯍꯥꯟꯅ ꯅꯥꯟꯊꯣꯛꯅꯅꯦ ꯄꯥꯛ ꯂꯥꯎ ꯇꯥꯒꯦꯅ ꯇꯪꯈꯥꯏ ꯇꯥꯈ꯭ꯔꯕ ꯑꯩ ꯐꯣꯟꯁꯦ ꯀꯔꯤꯝ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯔꯤꯁꯤꯞꯁꯨ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯦꯡ ꯀꯥꯔ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯝꯐꯝꯗ ꯄꯤꯔꯨꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯁꯟꯗꯥꯗ ꯄꯣꯔꯛꯑꯦ ꯂꯨꯄꯥ 3,000 ꯇꯤꯡꯖꯔꯦ ꯍꯟꯗꯛ ꯆꯍꯤꯁꯤꯒ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯀꯥꯏꯔꯤꯁꯦ ꯂꯨꯄꯥ 2,200 3,000 ꯇꯧꯅ 6-7ꯔꯛꯇꯤ ꯁꯨꯔ ꯃꯥꯟꯅꯦ ꯑꯗꯨꯅ ꯉꯔꯥꯡꯗꯒꯤ ꯉꯁꯤꯐꯥꯎ ꯀꯔꯤꯝ ꯈꯕꯔ ꯂꯩꯇꯦ ꯑꯩ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯒꯤ ꯗꯥꯎ ꯌꯥꯗꯦꯕ ꯑꯩ ꯀꯩꯗꯅꯣ ꯈꯪꯗꯦ ꯑꯥꯏ ꯂꯥꯏꯛ ꯌꯨ ꯀꯣꯃꯦꯟ ꯄꯥꯕ ꯇꯞꯄꯦꯀꯣ ꯇꯞꯄ꯭ꯔꯣ ꯃꯈꯥꯗꯁꯨ ꯂꯩꯕꯅꯦ ꯑꯣ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩ ꯏꯉꯦ ꯂꯩ ꯀꯧꯋꯦ ꯕꯤꯅꯥꯔꯥꯅꯤ ꯑꯩ ꯍꯥꯏꯈ꯭ꯔꯦ 3-4 ꯅꯨꯡꯁꯥꯕ ꯑꯣ ꯑꯗꯨꯅꯅꯤ ꯅꯦ ꯏꯆꯦ ꯇꯈꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯇꯧꯏꯅ ꯎꯕꯗ ꯈꯣꯡꯒ ꯄꯣꯝꯒꯅꯤ ꯈꯣꯡꯒꯁꯨ ꯈꯔ ꯂꯨꯝꯊꯕꯅꯤꯌꯦ ꯇꯈꯦꯜꯒꯤ ꯈꯔ ꯂꯨꯝ ꯂꯥꯎꯏꯗꯣ ꯎꯗ꯭ꯔꯣ ꯑꯗꯩ ꯄꯔꯤꯃꯣꯝ ꯏꯕꯣꯍꯜ ꯂꯩ ꯀꯧꯔꯛꯑꯦ ꯄꯔꯤꯃꯣꯝꯅ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯔꯛꯑꯦ ꯕꯤꯅꯥꯔꯥꯅꯤꯅ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯌꯥ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯗꯕ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ ꯀꯩꯕ ꯂꯧꯅꯕ ꯁꯛꯎ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯅꯨ ꯀꯩꯁꯥꯝ ꯏꯃꯣꯏꯅꯨ ꯏꯕꯣꯍꯜꯅ ꯑꯩ ꯈꯪꯖꯗꯦ ꯀꯣ ꯆꯦꯠꯇꯦ ꯍꯥꯏꯔꯦ ꯕꯤꯅꯥꯔꯥꯅꯤꯅ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯄꯔꯤꯃꯣꯝ ꯅꯨꯡꯁꯥꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯩꯗꯤ ꯀꯤꯠꯆꯟ ꯀꯤꯡ ꯖꯩ ꯍꯤꯟ ꯑꯗꯩꯗꯤ ꯕꯤꯅꯥꯔꯥꯅꯤꯅ ꯑꯩꯒꯤꯁꯦ ꯑꯃꯠꯇ ꯍꯟꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯏꯉꯦꯂꯩ ꯀꯧꯋꯦ ꯕꯤꯅꯥꯔꯥꯅꯤ ꯇꯥꯕꯤꯕ꯭ꯔꯣ ꯇꯥꯕꯤꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎ ꯏꯉꯦꯂꯩ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯂꯩ ꯍꯥꯏꯗꯣ ꯑꯗꯨ ꯀꯧꯋꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯩ ꯇꯥꯗꯦ ꯑꯅꯨꯅ ꯀꯧꯕ
ꯅꯪꯅ ꯑꯃꯨꯛ ꯇꯥꯗꯕ ꯃꯥꯅ ꯑꯃꯨꯛ ꯇꯥꯗꯕ ꯕꯤꯅꯥꯔꯥꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯅꯣ ꯇꯧꯔꯤꯖꯥꯠꯁꯤꯕꯣ ꯏꯕꯣꯍꯜꯁꯤꯡ ꯍꯥꯏ ꯇꯣꯝꯕ ꯅꯨꯡꯁꯥꯕ ꯏꯆꯦ ꯄꯥꯔꯤ ꯀꯣꯕꯤ ꯁꯥꯛ ꯇꯧꯔꯦ ꯉꯁꯤꯗꯤ ꯀꯣꯕꯤ ꯁꯥꯛ ꯍꯥꯏꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯎꯏ ꯅꯣꯏꯅ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯍꯥꯏ ꯏꯔꯣꯝꯕ ꯆꯝꯊꯣꯡ ꯀꯥꯡꯁꯣꯏ ꯑꯩꯈꯣꯏꯁꯤꯒ ꯑꯗꯨꯒꯤ ꯀꯣꯕꯤ ꯁꯥꯛꯀꯗ ꯊꯣꯡꯉꯨꯔꯗꯤ ꯖꯣꯠ ꯖꯥꯔꯔꯣꯏ ꯁꯤꯕꯒꯤ ꯋꯥꯔꯤꯅꯤ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯇꯅꯤ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯛꯑꯣ ꯈꯨꯝꯃꯦ ꯕꯤꯅꯥꯔꯥꯅꯤ ꯕꯤꯅꯥꯔꯥꯅꯤ ꯅꯇꯥꯅꯦ ꯑꯩꯁꯦ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯑꯩꯒ ꯈꯪꯅꯕ꯭ꯔꯣ ꯕꯤꯅꯥꯔꯥꯅꯤ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯑꯩꯒꯤ ꯃꯤꯡ ꯏꯉꯦꯂꯩ ꯀꯧꯏ ꯍꯥꯏꯈ꯭ꯔꯦ ꯊꯣꯝꯕ ꯇꯣꯛꯆꯣꯝ ꯁꯛ ꯊꯪꯕꯔꯗꯤ ꯈꯪꯅꯔꯗꯤ ꯀꯧꯅꯕꯩ ꯑꯅꯨ ꯀꯩꯁꯥꯝ ꯏꯃꯣꯏꯅꯨ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯇꯥꯅꯦ ꯑꯩꯁꯦ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯎꯈ꯭ꯔꯦ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯎꯈ꯭ꯔꯦ ꯁꯥꯎꯒꯅꯨ ꯁꯥꯎꯒꯅꯨ ꯄꯔꯤꯃꯣꯝ ꯚꯥꯂꯣ ꯚꯥꯂꯣ ꯑꯗꯨꯅꯤ ꯑꯩꯅ ꯈꯔ ꯍꯩꯇꯕꯁꯤꯒ ꯖꯥꯠ ꯖꯥꯠ ꯇꯧꯔꯤꯁꯕ꯭ꯔꯥ ꯕꯤꯅꯥꯔꯥꯅꯤ ꯍꯩꯁꯥꯝ ꯅꯇꯥꯅꯤ ꯑꯩꯁꯦ ꯑꯅꯨ ꯀꯩꯁꯥꯝ ꯕꯤꯅꯥꯔꯥꯅꯤ ꯑꯅꯨ ꯀꯩꯁꯥꯝ ꯕꯤꯅꯥꯔꯥꯅꯤ ꯌꯥꯝ ꯄꯥꯔꯤꯃꯣ ꯅꯣꯡꯁꯥꯕ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯏꯕꯣꯍꯜ ꯑꯅꯨ ꯅꯣꯏ ꯀꯔꯤ ꯉꯥꯡꯅꯔꯤꯒꯦ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯅꯨꯄꯥꯅ ꯇꯥꯒꯕ ꯋꯥꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯃ ꯌꯥꯎꯔꯦ ꯅꯨꯡꯁꯥꯕ ꯌꯥꯝ ꯄꯥꯔꯁꯣꯅꯦꯜꯗ ꯃꯤꯡ ꯍꯪꯕꯤꯒꯅꯣ ꯁꯤ ꯑꯦꯐ ꯕꯤ ꯏꯟꯁꯇꯥ ꯅꯠꯇꯦ ꯏꯕꯣꯍꯜ ꯆꯦꯄꯥꯔꯤ ꯑꯅꯨ ꯀꯩꯁꯥꯝ ꯆꯦꯇꯦꯁ ꯃꯥꯏꯕꯤ ꯄꯨꯔꯒꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯃꯥꯏꯕꯤꯗꯨꯅꯤ ꯉꯁꯥꯏ ꯍꯥꯏꯒꯦ ꯇꯧꯔꯤꯗꯣ ꯁꯤꯟ ꯂꯥꯡ ꯊꯝꯃꯣ ꯃꯥꯏꯕꯤꯗꯣ ꯑꯥꯏ ꯂꯚ ꯌꯨ ꯆꯦ ꯀꯩꯁꯥꯝ ꯍꯥꯏꯅ ꯀꯧꯔꯦ ꯑꯥꯏ ꯂꯚ ꯌꯨꯅ ꯇꯣꯝꯕꯅ ꯄꯍꯥꯔꯤ ꯂꯥꯏꯐꯇ ꯂꯥꯛꯑꯣꯏꯗꯔꯣ ꯃꯦꯝ ꯄꯍꯥꯔꯤꯒꯤ ꯂꯥꯏꯐ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯩ ꯉꯁꯥꯏ ꯐꯅ ꯀꯨꯏ ꯌꯥꯎꯔꯝꯃꯕꯅꯦꯕ ꯄꯍꯥꯔꯤꯒꯤꯗꯤ ꯑꯗꯨꯝ ꯃꯤ ꯌꯥꯝꯕꯅꯤꯗ ꯃꯣꯏꯗꯤ ꯑꯩ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯒ ꯉꯥꯏꯍꯥꯛ ꯑꯃꯗꯤ ꯏꯔꯝꯃꯦ ꯌꯥꯝꯃꯟꯗꯅꯁꯨ ꯑꯩꯒꯗꯣ ꯎꯕꯤꯗ꯭ꯔꯦꯗ ꯃꯥꯅ ꯏꯕꯣꯍꯜꯁꯤꯡ ꯐꯣꯔꯦꯅꯔꯁ ꯇꯝ ꯇꯝ ꯏꯕꯣꯍꯜꯁꯤꯡ ꯃꯣꯅꯣ ꯑꯣꯏꯔꯦ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯑꯅꯨ ꯃꯣꯅꯣ ꯑꯣꯏꯔ ꯁꯣꯅꯣ ꯑꯣꯏꯔ ꯈꯪꯗ꯭ꯔꯦ ꯄꯔꯤꯃꯝ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯅꯨ ꯀꯩꯁꯥꯝ ꯀꯥꯏꯗꯩ ꯃꯣꯅꯣꯅꯣ ꯍꯥꯏꯔꯤꯅꯦ ꯄꯔꯤꯃꯣꯝ ꯏꯕꯣꯍꯜ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯅꯨ ꯀꯩꯁꯥꯝ ꯆꯦ ꯃꯣꯝ ꯆꯥꯔꯦ ꯆꯥꯔꯦ ꯆꯦꯗꯤ ꯏꯕꯣꯍꯜꯁꯤꯡ ꯆꯦ ꯇꯩꯊꯦꯜ ꯃꯀꯨꯒꯤ ꯑꯦꯜꯕꯤ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯇꯧꯔꯛꯑꯣ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯇꯥꯅꯦ ꯑꯩꯁꯦ ꯏꯕꯣꯍꯜ ꯁꯤꯡꯍꯥ ꯑꯅꯨ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯕꯣꯍꯜ ꯍꯣꯏ ꯍꯣꯏ ꯃꯀꯨꯒꯤ ꯃꯥ ꯈꯪꯗꯦ ꯑꯍꯤꯡꯗꯒ ꯊꯥ ꯂꯩꯔꯝꯃꯅꯤ ꯇꯨꯝꯅꯒ ꯂꯩꯔꯝꯃꯤꯗꯨꯒ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯈꯨꯝꯕꯤꯅꯦ ꯀꯩ ꯍꯥꯏꯅꯣ ꯏꯕꯣꯍꯜꯁꯤꯡ ꯉꯥ ꯆꯥꯔꯦ ꯆꯦ ꯄꯥꯔꯤ ꯏꯕꯣꯍꯜꯁꯤꯡ ꯑꯣꯀꯦ ꯆꯦ ꯇꯈꯦꯜ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯏꯈ꯭ꯔꯦ ꯀꯨꯝꯕꯤ ꯍꯥꯏꯕꯅꯦ ꯑꯣ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯝꯕꯤ ꯄꯥꯔꯤꯃꯣꯝ ꯌꯥꯝ ꯐꯖꯩꯀꯣ ꯇꯦꯁꯇꯤ ꯉꯥꯏꯁꯤꯗꯤ ꯀꯔꯦꯕ ꯀꯦꯁꯇꯤꯁꯦ ꯉꯁꯤꯗꯤ ꯐꯖꯕꯅꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯇꯨ ꯉꯁꯤ ꯐꯖꯗ꯭ꯔꯥ ꯎꯕ ꯌꯦꯡꯉꯨ ꯂꯤꯞꯁꯇꯤꯛꯀ ꯇꯩꯔꯨꯕ꯭ꯔꯥ ꯑꯅꯨ ꯀꯩꯁꯥꯝ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯣꯃꯦꯟ ꯈꯔ ꯌꯥꯡꯅ ꯄꯥꯋꯣ ꯆꯦꯇꯦꯁ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯝꯕꯤ ꯀꯨꯝꯕꯤꯗꯒꯤꯅꯦ ꯍꯥꯏꯔ ꯅꯨꯡꯁꯥꯕ ꯏꯆꯦ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯔꯣ ꯆꯥꯛꯇꯤ ꯈꯔ ꯍꯟꯊꯔꯣ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁ ꯐꯦꯠ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯈꯔ ꯆꯝꯊꯣꯡ ꯑꯩꯁꯤꯅ ꯆꯝꯊꯣꯡ ꯆꯥꯅꯤꯡꯗꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯏꯔꯣꯝꯕꯅ ꯍꯦꯟꯅ ꯍꯥꯎꯏ ꯈꯪꯗꯦ ꯆꯝꯊꯣꯡꯁꯦ ꯑꯗꯨꯝ ꯆꯥꯛ ꯌꯥꯎꯗꯕꯤꯗꯗꯤ ꯑꯗꯨꯝ ꯆꯝꯊꯣꯡ ꯑꯣꯏꯅ ꯉꯛꯇ ꯆꯥ ꯉꯝꯒꯅꯦꯕ ꯑꯗꯨꯒꯅꯦ ꯓꯥꯃꯤꯂꯥ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯀꯥꯡꯉꯧ ꯑꯃ ꯏꯔꯣꯝꯕ ꯑꯃ ꯑꯗꯩ ꯑꯩ ꯄꯥꯛ ꯊꯣꯡꯒꯟꯗꯦ ꯆꯝꯊꯣꯡꯁꯦ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯝꯕꯤ ꯏꯕꯣꯍꯜꯁꯤꯡ ꯆꯦꯄꯥꯔꯤ ꯅꯣꯡꯃ ꯑꯩꯅ ꯍꯣꯖꯥꯏ ꯕꯖꯥꯔꯗ ꯎꯔꯝꯃꯤ ꯑꯩ
ꯍꯣꯖꯥꯏꯕꯗ ꯎꯔꯝꯃꯤꯌꯦ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯝꯕꯤ ꯄꯥꯔꯤꯃꯣꯝ ꯏꯕꯣꯍꯜ ꯋꯥ ꯋꯥ ꯍꯥꯎꯔꯅꯤ ꯕꯤꯅꯥꯔꯥꯅꯤ ꯀꯨꯝꯕꯤ 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 ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯏꯉꯦꯜꯂꯩ ꯁꯛꯇꯣ ꯎꯏꯔꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯁꯛꯇꯣ ꯎꯔꯛꯑꯣ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯇꯣꯝꯕ ꯃꯅꯤꯄꯨꯔ ꯀꯩ ꯂꯝꯒꯤꯅꯣ ꯑꯝꯇꯗꯤ ꯍꯥꯏꯔꯛꯎ ꯊꯣꯛꯆꯣꯝ ꯍꯥꯏꯁꯦ ꯀꯔꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯝꯇꯗꯤ ꯍꯥꯏꯕꯤꯔꯛꯎ ꯅꯨꯡꯁꯥꯕ ꯚꯤꯗꯤꯑꯣꯗ ꯂꯤꯞꯁꯇꯤꯛꯇꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅꯤ ꯅꯨꯡꯁꯥꯕ ꯃꯆꯨꯗꯣ ꯚꯤꯗꯤꯑꯣꯗ ꯃꯆꯨꯗꯣ ꯈꯤꯇꯪ ꯐꯖꯅꯕ ꯍꯥꯏꯅꯤ ꯂꯤꯞꯁꯇꯤꯛꯇꯣ ꯇꯩꯔꯤ ꯃꯤ ꯇꯩꯔꯗꯤ ꯈꯤꯇꯪꯁꯨ ꯃꯤꯅ ꯐꯖꯩꯒ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯔ ꯇꯩꯁꯜꯂꯤꯅꯦꯕ ꯑꯗꯨꯁꯨ ꯑꯩꯗꯤ ꯕꯤꯟꯗꯤ ꯐꯤꯔꯥꯡ ꯑꯁꯦ ꯊꯤ ꯐꯪꯗꯗꯅ ꯀꯦꯅꯕ ꯄꯣꯠꯀꯁꯦ ꯑꯝꯇ ꯊꯤ ꯐꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯑꯗꯨꯝ ꯀꯗꯣꯝ ꯀꯗꯣꯝꯗ ꯍꯣꯟꯗꯣꯛꯈꯤꯗꯅ ꯊꯤꯕꯒ ꯐꯪꯗꯦ ꯊꯤ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯄꯦꯅꯥꯔꯥꯅꯤ ꯀꯨꯝꯕꯤ ꯀꯨꯝꯕꯤ ꯀꯩꯁꯥꯝ ꯀꯨꯝꯕꯤꯅ ꯁꯤ ꯇꯥꯔꯦ ꯀꯨꯝꯕꯤꯅ ꯍꯥꯏꯁꯤꯅꯤ ꯇꯈꯦꯜ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯝꯕꯤ ꯄꯔꯤꯃꯣꯝ ꯏꯕꯣꯍꯜ ꯀꯧꯔꯛꯄ ꯌꯥꯗꯔꯣ ꯀꯁꯥꯔꯒꯤ ꯕꯖꯥꯔꯗ ꯀꯁꯥꯔꯩꯅꯤ ꯍꯣꯖꯥꯏꯒꯤ ꯕꯖꯥꯔꯗꯅꯤꯌꯦ ꯄꯥꯔꯤꯃꯣꯝ ꯀꯩꯅꯣꯅ ꯏꯕꯣꯍꯜꯅ ꯎꯔꯝꯃꯦ ꯑꯗꯣ ꯀꯁꯥꯔꯒꯤ ꯕꯖꯥꯔꯗ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯏꯕꯣꯍꯜꯁꯨ ꯀꯁꯥꯔ ꯀꯩꯅꯣꯒꯤ ꯍꯣꯖꯥꯏꯒꯤꯅꯦ ꯑꯗꯨꯗꯤ ꯀꯨꯝꯕꯤ ꯀꯨꯝꯕꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯗꯥꯟꯁ ꯇꯧꯈ꯭ꯔꯦ ꯏꯕꯣꯍꯜꯅ ꯐꯣꯟ ꯇꯧꯗ꯭ꯔꯤꯕ ꯈꯪꯗꯦ ꯉꯁꯤ ꯁꯟꯗꯥꯒꯤ ꯗꯥꯟꯁ ꯇꯧꯈꯠꯂꯦ ꯑꯗꯣ ꯍꯥꯅꯨ ꯀꯩꯁꯥꯝ ꯆꯦꯇꯩꯈꯦꯜ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯝꯕꯤ ꯀꯨꯝꯕꯤꯒꯤ ꯏꯁꯩ ꯑꯃ ꯁꯛꯑꯁꯤꯔ ꯈꯪꯗꯦ ꯏꯕꯣꯍꯜꯁꯤꯡ ꯍꯣꯖꯥꯏꯗꯒꯤꯅꯤ ꯏꯆꯦ ꯄꯥꯔꯤ ꯑꯅꯨ ꯀꯩꯁꯥꯝ ꯏꯃꯣꯏꯅꯨ ꯏꯃꯣꯏꯅꯨꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯁꯦ ꯄꯔꯤꯃꯣꯝꯅ ꯅꯣꯡꯁꯥꯕ ꯂꯤꯞꯁꯇꯤꯛ ꯕꯤꯅꯥꯔꯥꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯀꯨꯝꯕꯤꯗꯩꯅꯦ ꯑꯣ ꯀꯨꯝꯕꯤꯗꯒꯤ ꯄꯥꯔꯤꯃꯣꯝ ꯀꯨꯝꯕꯤ ꯈꯪꯕ꯭ꯔꯥ ꯀꯨꯝꯕꯤ ꯆꯠꯂꯨꯔꯕ꯭ꯔꯥ ꯅꯨꯡꯁꯥꯕ ꯀꯨꯝꯕꯤꯔꯩ ꯌꯥꯔꯜꯄꯥꯛꯄꯤ ꯀꯨꯝꯕꯤꯔꯩ ꯌꯥꯔꯦꯜꯄꯥꯛꯀꯤ ꯀꯨꯝꯕꯤꯔꯩ ꯑꯗꯣ ꯇꯥꯔꯦ ꯑꯗꯨꯅꯤꯅꯦ ꯏꯕꯣꯍꯜꯁꯤꯡ ꯑꯅꯨ ꯀꯩꯁꯥꯝ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯑꯩ ꯋꯥ ꯂꯩꯇꯦ ꯑꯅꯨ ꯀꯩꯅꯣꯅꯦ ꯋꯥ ꯂꯩꯇꯦ ꯍꯥꯏꯕꯨ ꯅꯪ ꯏꯕꯣꯍꯜꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯇꯨꯝꯃꯦ ꯃꯅꯤꯡ ꯊꯣꯡ ꯊꯤꯡꯖꯤꯜꯂꯦ ꯃꯃꯥꯡ ꯊꯣꯡ ꯊꯤꯡꯉꯦ ꯒ꯭ꯌꯥꯁꯀꯤ ꯁꯤꯂꯤꯟꯗꯔ ꯃꯩ ꯂꯩꯊꯔꯦ ꯈꯣꯠꯊꯔꯦ ꯑꯗꯨꯝꯗꯤ ꯍꯥꯏ ꯌꯥꯏꯗꯅ ꯏꯕꯣꯍꯜ ꯀꯩꯅꯣꯅꯣ ꯍꯥꯏꯔꯤꯁꯤꯗꯤ ꯄꯔꯤꯃꯣꯝ ꯏꯕꯣꯍꯜ ꯃꯊꯪ ꯂꯥꯛꯄꯗ ꯎꯅꯁꯤ ꯏꯅꯥꯎ ꯅꯨꯡꯁꯥꯕ ꯏꯆꯦ ꯄꯥꯔꯤꯁꯨ ꯀꯨꯀꯤꯗ ꯆꯩꯕꯗ ꯂꯤꯞꯁꯇꯤꯛ ꯀꯂꯔ ꯌꯥꯛꯄ ꯈꯔ ꯋꯥꯠꯂꯤꯀꯣ ꯑꯣꯏꯃ ꯑꯩ ꯀꯨꯀꯤ ꯆꯩꯕꯒꯤ ꯚꯤꯗꯤꯑꯣꯒꯁꯦ ꯑꯩ ꯋꯥꯗꯅ ꯑꯩ ꯆꯩꯕ ꯉꯝꯃꯔꯣꯏ ꯑꯩ ꯆꯩꯕꯒꯁꯦ ꯑꯩ ꯂꯣꯟ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯣꯛꯆꯔꯕꯅꯦ ꯍꯟꯗꯛ ꯀꯨꯀꯤ ꯆꯩꯕꯒꯁꯦ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯏꯔꯛꯏꯅꯦ ꯑꯩꯅ ꯅꯍꯥꯟꯒꯤ ꯂꯧꯕꯨꯛꯇ ꯀꯥꯞꯄ ꯚꯤꯗꯤꯑꯣꯗꯣ ꯃꯤ ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯗ ꯍꯥꯏꯔꯒ ꯇꯧꯕꯗꯣ ꯑꯗꯨꯒꯕꯨ ꯏꯔꯛꯏꯕ ꯄꯥꯞꯅ ꯇꯧꯔꯤ ꯃꯤ ꯋꯥꯔꯧꯒꯅꯨ ꯍꯥꯏꯅꯦ ꯑꯩꯅ ꯀꯩꯁꯨꯁꯨ ꯍꯥꯏꯖꯗ꯭ꯔꯕ ꯆꯨꯝꯅꯩ ꯚꯤꯗꯤꯑꯣꯗꯣ ꯑꯩꯕꯨ ꯄꯥꯞ ꯃꯇꯧꯔꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯃꯤꯇꯩꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯕ ꯃꯇꯝ ꯍꯥꯏꯅ ꯏꯕꯗꯨꯒ ꯃꯥ ꯈꯜꯂꯤ ꯀꯔꯤ ꯃꯤꯇꯩꯁꯦ ꯋꯥꯔꯦ ꯁꯤꯅꯦꯕ ꯏꯕꯣꯍꯜꯁꯤꯡ ꯑꯅꯨꯁꯦ ꯑꯅꯨ ꯀꯩꯁꯥꯝ ꯃꯣꯏꯅꯨꯕꯒ ꯃꯣꯏꯅꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯋꯥꯔꯤ ꯂꯩꯇ꯭ꯔꯗꯤ ꯏꯕꯣꯍꯜꯒ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯃꯤ ꯊꯣꯏꯍꯦꯟꯕ ꯂꯥꯏꯁ꯭ꯔꯝ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕ ꯆꯥꯁꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯦꯟ ꯊꯣꯡꯕ ꯆꯥꯁꯤ ꯊꯦꯡꯃꯟꯗ꯭ꯔꯣ ꯊꯣꯏꯍꯦꯟꯕ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛꯁꯤꯕꯣ ꯆꯥꯁꯤ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯆꯥꯃꯤꯟꯅꯁꯤ ꯅꯣꯡꯃ ꯏꯕꯣꯍꯜꯁꯤꯡ ꯍꯣꯏ ꯆꯦ ꯄꯥꯔꯤ ꯏꯕꯣꯍꯜꯁꯤꯡ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯖꯦꯛ ꯃꯣꯏꯔꯥꯡꯊꯦꯝ ꯀꯦꯃꯦꯔꯥꯁꯦ ꯀꯥꯏꯗꯅꯣ ꯎꯠꯂꯤꯕꯁꯤꯕꯨ ꯀꯦꯃꯦꯔꯥꯁꯦ ꯐꯂꯥꯡꯗꯅꯦ ꯃꯣꯏꯔꯥꯡꯆꯥ ꯌꯦꯛ ꯃꯣꯏꯔꯥꯡꯆꯥ ꯐꯂꯥꯡꯗ ꯇꯈꯦꯜ ꯃꯤꯛꯁꯆꯔ ꯇꯦꯁ ꯀꯥꯟꯅꯗꯦ ꯑꯍꯟꯕ ꯂꯩꯔꯣ ꯀꯩ ꯑꯍꯟꯕ ꯂꯩꯁꯦ ꯍꯥꯏꯅꯣ
ꯏꯕꯨꯡꯉꯣ ꯆꯤꯡ ꯀꯦꯃꯦꯔꯥꯁꯦ ꯀꯥꯡ ꯃꯁꯤꯡ ꯊꯤꯔꯤꯃꯦ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯑꯩ ꯃꯥꯡꯒꯣꯟ ꯐꯝꯃꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯗꯤ ꯃꯣꯏꯅ ꯃꯣꯕꯥꯏꯜ ꯊꯥꯕꯒ ꯇꯤꯚꯤ ꯊꯥꯕꯒ ꯑꯁꯤ ꯑꯣꯏꯅ ꯂꯣꯏ ꯇꯥꯔ ꯇꯥꯕ ꯂꯤꯞꯁꯇꯤꯛ ꯃꯆꯨ ꯉꯥꯡꯂꯗꯤ ꯋꯥ ꯉꯥꯡꯕ ꯀꯣꯟꯐꯤꯗꯦꯟꯁ ꯑꯣꯏꯕꯅꯤ ꯅꯪꯗꯤ ꯈꯪꯉꯝꯕꯣ ꯅꯪ ꯇꯩꯔꯕꯣ ꯅꯪ ꯈꯪꯉꯕ꯭ꯔꯣ ꯇꯧꯕꯨꯗꯤ ꯆꯨꯝꯃꯤ ꯂꯤꯞꯁꯇꯤꯛꯁꯦ ꯇꯩꯔꯒ ꯚꯥꯞꯀꯁꯦ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯔꯤꯄꯣꯅꯤꯍꯦ ꯉꯥꯏꯍꯥꯛꯀꯤ ꯏꯇꯣꯝꯇ ꯑꯅꯨ ꯀꯩꯁꯥꯝ ꯆꯦꯇꯦꯁ ꯁꯦꯝꯕ ꯄꯩꯁꯥꯗꯨꯅ ꯅ꯭ꯌꯨ ꯃꯣꯕꯥꯏꯜ ꯅ꯭ꯌꯨꯗ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯥꯏꯅꯤꯅꯦ ꯑꯩ ꯑꯉꯥꯡꯅꯦ ꯀꯩꯅꯦ ꯑꯩ ଝꯥꯃꯦꯂꯥꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯩ ꯂꯥꯏꯞꯇ ꯌꯥꯎꯔꯤꯉꯩ ꯌꯥꯎꯅ ꯀꯨꯀꯔ ꯃꯅꯨꯡꯗ ꯐꯥꯎ ꯑꯩ ꯃꯣꯕꯥꯏꯜ ꯀꯥꯝꯃꯨꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯁꯥꯊꯤꯅ ꯑꯩ ꯈꯥꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯇꯈꯦꯜ ꯂꯩꯃꯤꯡꯁꯦꯜ ꯃꯥꯒꯤ ꯀꯦꯃꯦꯔꯥꯁꯦ ꯁꯟꯗꯣꯡ ꯀꯨꯅꯥ ꯀꯩꯅꯣꯅꯤ ꯀꯧꯕ꯭ꯔꯨ ꯀꯨꯅꯥꯅꯤ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯗꯣꯟꯗ ꯁꯅꯥꯒꯤ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯊꯥꯈꯜ ꯃꯈꯥꯗ ꯑꯩ ꯃꯤꯇꯩꯔꯣꯟꯒꯤ ꯏꯁꯩ ꯁꯛꯏꯅꯤꯀꯣ ꯁꯤ ꯑꯣꯏꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯣꯏꯗꯅ ꯂꯥꯏꯅꯤꯡꯊꯧꯅ ꯌꯦꯠꯇꯐꯝ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯏꯗꯐꯝ ꯐꯖꯕ꯭ꯔꯣ ꯏꯁꯩꯁꯤꯕꯨ ꯃꯥꯝꯗꯩ ꯄꯔꯦꯡ ꯅꯣꯡꯁꯥꯕ ꯅꯍꯥꯟꯗꯤ ꯇꯥꯏꯕꯅꯤ ꯂꯤꯞꯁꯇꯤꯛꯇꯣ ꯎꯗ꯭ꯔꯤꯕꯣ ꯖꯨꯔꯥꯝ ꯊꯪꯒꯥ ꯚꯤꯗꯤꯑꯣꯗ ꯑꯗꯨꯅꯦꯕ ꯀꯩꯅꯣꯒꯤ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯤꯞꯁꯇꯤꯛꯁꯦ ꯈꯤꯇꯪꯒ ꯉꯥꯡꯕ ꯈꯤꯇꯪꯒ ꯃꯆꯨ ꯑꯌꯥꯛꯄ ꯑꯃ ꯇꯧ ꯇꯥꯔꯦ ꯄꯥꯔꯤꯃꯣ ꯁꯛꯈꯪꯅꯕ ꯈꯔ ꯍꯤꯌꯥꯔ ꯏꯁꯇꯥꯏꯜꯒꯁꯦ ꯖꯒꯥ ꯇꯧ ꯇꯥꯔꯦ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕꯅꯤꯅ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯁꯤꯗꯕꯅ ꯌꯥꯏꯐꯔꯦ ꯉꯁꯤꯗꯤ ꯃꯤꯡ ꯍꯪꯕꯗ ꯑꯦꯜ ꯕꯤ ꯂꯣꯏꯗꯣꯔꯤ ꯃꯤꯡ ꯍꯪꯕꯗ ꯌꯥꯏꯐꯔꯦ ꯅꯣꯡꯁꯥꯕ ꯎꯔꯦ ꯏꯆꯦ ꯄꯥꯔꯤ ꯑꯅꯨ ꯀꯩꯁꯥꯝ ꯅꯣꯡꯁꯥꯕ ꯍꯥꯏꯔꯣ ꯆꯦ ꯇꯈꯦꯜ ꯑꯅꯨ ꯀꯩꯁꯥꯝ ꯈꯌꯥꯠꯇ ꯀꯥꯡ ꯆꯪꯈꯤꯅꯤ ꯌꯥꯝ ꯀꯟꯅꯁꯨ ꯌꯥ ꯀꯥꯕꯤꯔꯅꯨ ꯖꯦꯛ ꯃꯣꯏꯔꯥꯡꯆꯥ ꯄꯥꯔꯤꯃꯣꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯎꯔꯝꯗ꯭ꯔꯤꯕꯣ ꯉꯁꯤꯒꯤ ꯊꯥꯗꯕ ꯃꯥꯜꯂꯤ ꯄꯥꯔꯤꯃꯣꯝꯒꯤ ꯚꯤꯗꯤꯑꯣ ꯄꯥꯔꯤꯃꯣꯝ ꯑꯩꯒꯤꯁꯨ ꯈꯔꯗꯤ ꯆꯤꯡꯈꯠꯄꯤꯌꯨꯗꯅ ꯀꯩꯅꯣ ꯑꯩꯕꯨ ꯁꯨꯝ ꯂꯩꯍꯧꯗꯣꯔꯦ ꯏꯈꯥꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯛ ꯄꯥꯛ ꯅꯝꯕ ꯉꯝꯗꯕꯅꯤ ꯃꯌꯥꯝꯅꯁꯨ ꯄꯥꯝꯕꯤꯔꯤꯗ꯭ꯔꯥ ꯈꯪꯗꯦ ꯃꯔꯛ ꯃꯔꯛꯇ ꯇꯧꯖꯕ ꯚꯤꯗꯤꯑꯣꯅꯤ ꯏꯕꯣꯜꯁꯤꯡ ꯆꯨꯝꯃꯤ ꯆꯦꯇꯈꯦꯜ ꯑꯦꯀꯦ ꯁꯜꯃꯥꯟ ꯈꯥꯟ ꯀꯗꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯅꯤ ꯑꯁꯥꯝꯒꯤꯅꯤ ꯁꯜꯃꯥꯟ ꯈꯥꯟ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯀꯅꯥ ꯃꯤꯇꯩꯔꯥ ꯃꯤꯇꯩ ꯄꯥꯡꯒꯜ ꯀꯩꯅꯣꯔꯥ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯑꯗꯔꯁꯅꯤ ꯋꯥꯔꯜ ꯃꯌꯥꯝ ꯖꯣꯏ ꯖꯣꯏ ꯇꯔꯥ ꯅꯣꯛꯆꯔꯤ ꯏꯕꯣꯍꯜꯁꯤꯡ ꯖꯣꯏ ꯄꯥꯔꯤꯃꯣꯝ ꯀꯨꯀꯤꯒꯤ ꯃꯇꯝ ꯂꯣꯏꯔꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯏ ꯂꯃꯟ ꯏꯅ ꯄꯤꯒꯗꯕꯅꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯗꯨꯅꯤ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯣ ꯅꯣꯡꯁꯥꯕ ꯌꯥꯏꯐꯔꯦ ꯇꯣꯝꯕ ꯄ꯭ꯔꯤꯟꯇꯔ ꯍꯥꯏ ꯍꯦꯜꯂꯣ ꯇꯣꯝꯕ ꯄ꯭ꯔꯤꯟꯇꯔ ꯏꯕꯣꯍꯜꯁꯤꯡ ꯌꯥꯏꯐꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯇꯦꯁꯀꯤ ꯀꯣꯃꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯎꯏꯔꯦ ꯀꯩꯅꯣ ꯃꯈꯥꯗ ꯂꯩꯕ꯭ꯔꯣ ꯇꯩꯁꯨ ꯏꯃꯥ ꯎꯗꯦ ꯃꯤ ꯂꯩꯔꯦꯅ ꯑꯗꯩꯗꯤ ꯖꯦꯛ ꯃꯣꯏꯔꯥꯡꯆꯥ ꯄꯥꯔꯤꯃꯣꯝ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯑꯣ ꯏꯕꯣꯍꯜꯁꯤꯡ ꯑꯣ ꯆꯦ ꯇꯈꯦꯜ ꯃꯣꯏꯔꯥꯡꯆꯥ ꯑꯩꯒꯤꯁꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯕ꯭ꯔꯥ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯅꯕ ꯀꯥꯏꯅ ꯆꯦꯅꯦꯜ ꯍꯥꯡꯖꯕ ꯅꯠꯇꯦꯀꯣ ꯆꯨꯝꯅꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯃꯁꯤꯡꯒꯗ ꯁꯨꯝ ꯌꯥꯝꯃꯒ ꯚꯥꯞꯀꯁꯦ ꯅꯨꯡꯉꯥꯏꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯈꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯤꯇꯩ ꯃꯁꯦꯜ ꯃꯌꯥꯝ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯣꯜꯁꯤꯡ ꯑꯣ ꯆꯦꯇꯈꯦꯜ ꯂꯩ ꯅꯣꯛꯂꯛꯑꯦ ꯅꯨꯒꯤꯁꯥꯝ ꯆꯦꯇꯈꯦꯜ ꯇꯨꯝꯂꯣ ꯄꯔꯤꯃꯣꯝ ꯖꯦꯛ ꯏꯅꯥꯎ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯂꯩꯔꯝꯒꯅꯤꯌꯦ ꯑꯗꯨꯅꯅꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯍꯥꯏꯗꯨꯗꯤ ꯏꯕꯣꯍꯜꯁꯤꯡ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜ ꯃꯤꯡ ꯍꯪꯕꯗ ꯉꯁꯤꯒꯤ ꯑꯦꯜꯕꯤ ꯂꯣꯏꯗꯣꯔꯤ ꯃꯤꯡ ꯍꯪꯕꯒ ꯈꯨꯝꯕꯒ ꯂꯦꯞꯀꯅꯨ ꯍꯥꯏꯁꯤꯅꯤ ꯅꯣꯡꯁꯥꯕ ꯆꯦꯇꯈꯦꯜꯒꯤ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯗꯅ ꯕꯦꯁꯅꯤ ꯑꯩꯗꯤ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯁꯛꯂꯛꯀꯦ ꯂꯩꯇꯅ ꯍꯥꯟꯅ ꯏꯁꯩꯇ ꯑꯣꯏꯅ ꯅꯣꯡꯃ ꯇꯨꯃꯤꯟꯅ ꯐꯝꯃ ꯁꯛꯂꯛꯎ ꯏꯆꯦ ꯇꯈꯦꯜꯁꯦ
ꯑꯗꯨ ꯐꯖꯅ ꯁꯛꯏꯗꯣ ꯑꯅꯨ ꯀꯩꯁꯥꯝ ꯏꯃꯣꯏꯅꯨ ꯇꯨꯝꯈꯤꯔꯣꯏꯔꯣ ꯖꯦꯛ ꯃꯩꯔꯥꯡꯆꯥ ꯄꯥꯔꯤꯃꯣꯝ ꯂꯩꯌꯦ ꯄꯥꯔꯤꯃꯣꯝ ꯖꯦꯛ ꯏꯅꯥꯎ ꯉꯁꯤ ꯍꯥꯞꯈꯤꯕꯅꯤ ꯏꯅꯥꯎ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯑꯣ ꯍꯥꯞꯈꯤꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯀꯥꯏꯔꯨꯕꯗꯤ ꯁꯟꯗꯥꯗ ꯄꯩꯁꯤꯅ ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯦ ꯀꯅꯥꯏ ꯀꯅꯥꯏ ꯀꯔꯤ ꯇꯧꯕ ꯄꯔꯤꯃꯣꯝ ꯖꯦꯛ ꯏꯅꯥꯎ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯑꯩꯕꯨ ꯊꯧꯅꯥ ꯄꯤꯕꯤꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯖꯦꯛ ꯃꯔꯆꯥ ꯚꯥꯕꯤ ꯄꯥꯔꯤꯃꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯤ ꯊꯃꯣꯏꯗ ꯄꯦꯟꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄꯅꯤ ꯑꯩꯈꯣꯏ ꯄꯥꯔꯤꯃꯣꯝꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩꯈꯣꯏ ꯀꯂꯛ ꯄꯦꯜꯂꯦꯗꯀꯣ ꯍꯥꯏꯒꯤꯁꯦ ꯀ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯄꯔꯤꯃꯣꯝ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯌꯥꯏꯐꯔꯦ ꯏꯕꯨꯍꯜꯁꯤꯡ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦꯑꯅꯨ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯣ ꯏꯆꯦ ꯇꯩꯈꯦꯜ ꯇꯨꯝꯂꯕꯣ ꯏꯕꯨꯍꯜ ꯑꯣ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦꯕ ꯏꯕꯨꯍꯜꯁꯤꯡ ꯑꯅꯨ ꯑꯩ ꯇꯈꯦꯜ ꯅꯨꯡꯁꯦꯟ ꯅꯨꯡꯁꯥꯕ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯍꯜꯁꯤꯡꯁꯦ ꯇꯩꯈꯦꯜ ꯏꯕꯨꯍꯜꯅ ꯑꯃꯨꯛ ꯀꯥꯡ ꯆꯪꯕꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯛꯑꯦ ꯏꯕꯣꯍꯜꯅ ꯄꯔꯤꯃꯣꯝ ꯖꯦꯛ ꯏꯅꯥꯎ ꯀꯃꯦꯟꯠ ꯄꯤꯕꯤꯔꯛꯑꯣ ꯑꯩꯁꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯆꯦꯟꯅꯦꯜ ꯑꯣꯏꯔꯝꯃꯣꯏ ꯖꯦꯛ ꯑꯣꯏꯅ ꯆꯦꯟꯅꯦꯜ ꯑꯣꯏꯕꯤꯕ꯭ꯔꯥ ꯈꯪꯗꯦꯌꯦ ꯇꯧꯖꯔꯛꯀꯦ ꯑꯔꯥꯟꯕ ꯌꯥꯎꯔꯁꯨ ꯇꯥꯛꯄꯤꯔꯛꯑꯣ ꯏꯅꯥꯎ ꯑꯅꯨꯀꯩꯁꯥꯝ ꯕ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯖꯦꯛ ꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩꯂꯣꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯁꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯃꯩꯇꯩꯂꯣꯟ ꯈꯪꯕꯤꯔꯤꯕ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯃꯒ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯂꯣꯟꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯅ ꯁꯛꯆꯒꯦ ꯏꯃꯥ ꯂꯣꯟꯅ ꯁꯣꯟꯖꯒꯦ ꯍꯥꯏꯕ ꯄꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯪ ꯐꯔꯁꯦ ꯏꯕꯣꯜꯁꯤꯡ ꯑꯣꯏ ꯏꯆꯦ ꯇꯩꯈꯦꯜ ꯅꯪ ꯎꯏꯅ ꯂꯩꯌꯨꯀꯣ ꯖꯦꯛ ꯃꯩꯔꯥꯡꯆꯥ ꯄꯔꯤꯃꯣꯝ ꯚꯥꯕꯤꯒꯤ ꯚꯤꯗꯤꯑꯣ ꯂꯦꯞꯄꯤꯔꯛꯀꯅꯨ ꯉꯔꯥꯡꯒꯤ ꯆꯦꯅꯦꯜ ꯀꯛꯎ ꯍꯥꯏꯕꯤꯕꯗꯣ ꯅꯈꯣꯏ ꯃꯃꯥꯅ ꯋꯥ ꯌꯥꯝ ꯂꯤꯡꯉꯤꯒ ꯍꯥꯏꯔꯤꯅꯦ ꯇꯈꯦꯜ ꯃꯤꯡꯁꯦꯜ ꯑꯩ ꯐꯃꯨꯡ ꯄꯣꯂꯥꯡ ꯌꯧꯔꯦ ꯃꯤꯠꯇ ꯕ꯭ꯔꯤꯟꯗꯥꯕꯟ ꯎꯔꯦ ꯐꯃꯨꯡ ꯄꯣꯂꯥꯡ ꯌꯧꯔꯦꯒ ꯑꯩꯅ ꯑꯅꯨ ꯀꯩꯁꯥꯝ ꯆꯦꯇꯈꯦꯜ ꯏꯕꯣꯍꯜꯁꯤꯡ ꯑꯣ ꯆꯦꯇꯈꯦꯜ ꯅꯪ ꯃꯤꯠꯇ ꯎꯏ ꯌꯥꯔꯣꯏ ꯕꯥꯔꯣ ꯇꯦꯔꯣ ꯐꯥꯎ ꯂꯩꯕꯤ ꯅꯪꯅ ꯍꯧꯖꯤꯛ ꯎꯏꯔꯦꯒ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏ ꯄꯔꯤꯃꯣꯝꯅ ꯖꯦꯛ ꯏꯅꯥꯎ ꯃꯃꯥꯗꯣ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯕꯤꯌꯣ ꯏꯅꯥꯎ ꯒꯨꯗ ꯅꯥꯏꯠ ꯏꯕꯣꯍꯜꯁꯤꯡ ꯑꯅꯨ 43 ꯒꯨꯂꯤ ꯑꯗꯨꯗꯒꯤ ꯂꯥꯏꯛ ꯀꯁꯤꯕꯨ 6 ꯈꯛꯇ ꯂꯩꯅꯦ ꯅꯣꯡꯁꯥꯕ ꯏꯆꯦ ꯇꯩꯈꯦꯜ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯐꯝꯂꯒ ꯋꯥꯏ ꯇꯩꯌꯨ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯑꯁ ꯇꯈꯦꯜ ꯅꯪ ꯐꯝꯃꯒ ꯋꯥꯏ ꯇꯩꯕꯒ ꯉꯝꯕ꯭ꯔꯣ ꯑꯗꯩꯗꯤ ꯀꯥꯟꯅꯕꯅꯤꯌꯦ ꯅꯨꯡꯁꯥꯕꯁꯤꯅꯅꯦ ꯅꯨꯄꯤꯒꯤ ꯀꯔꯕꯥꯔ ꯉꯩꯌꯦ ꯃꯥꯅ ꯇꯥꯏꯞꯇꯅꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯒꯤꯗꯃꯛ ꯃꯪꯕꯅ ꯐꯃꯨꯡꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯗ ꯑꯃꯨꯛꯇꯪꯁꯨ ꯗꯤꯁ ꯑꯗꯩꯗꯤ ꯄꯥꯔꯤꯃꯣ ꯅꯣꯡꯁꯥꯕ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯃꯪ ꯐꯔꯁꯦ ꯅꯨꯡꯁꯥꯕ ꯏꯆꯦ ꯄꯥꯔꯤ ꯃꯪ ꯐꯔꯁꯦ ꯏꯕꯣꯍꯜꯁꯤꯡ ꯀꯨꯀꯔꯗ ꯃꯣꯕꯥꯏꯜ ꯀꯥꯝꯃꯨꯔꯦ ꯍꯥꯏ ꯖꯥꯠ ꯖꯥꯠꯅꯤ ꯀꯩꯅꯣ ꯏꯕꯣꯍꯜ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯩ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯇꯦꯁ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯑꯣ ꯃꯪ ꯐꯔꯁꯤ ꯅꯈꯣꯠ ꯑꯅꯨ ꯀꯩꯁꯥꯝ ꯏꯕꯣꯍꯜ ꯍꯥꯏꯔꯣ ꯕꯥ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯏꯕꯣꯍꯜꯗꯔꯣ ꯑꯗꯨꯗꯒꯤꯗꯤ ꯑꯅꯨꯖꯝꯕ ꯏꯕꯣꯍꯜꯅ ꯑꯅꯨ ꯀꯩꯁꯥꯝ ꯆꯤꯇꯈꯦꯜ ꯑꯩ ꯃꯥꯒꯤ ꯏꯁꯩꯗ ꯋꯥꯟꯊꯔꯨꯔꯦ ꯆꯦ ꯇꯈꯦꯜ ꯑꯩ ꯃꯥꯒꯤ ꯏꯁꯩꯗ ꯋꯥꯟꯊꯔꯨꯔꯦ ꯏꯕꯣꯍꯜꯁꯤꯡ ꯑꯣ ꯆꯦ ꯇꯈꯦꯜ ꯏꯕꯣꯍꯜꯁꯤꯡ 86 ꯒꯨꯂꯤ ꯃꯁꯤꯅ ꯒꯨꯂꯤꯗ ꯍꯥꯏꯁꯦ ꯀꯗꯣꯝꯗ 86 ꯒꯨꯂꯤꯅꯣ ꯈꯪꯗ꯭ꯔꯦꯃꯤ ꯑꯅꯨ ꯀꯩꯁꯥꯝ 72 ꯒꯨꯂꯤ ꯏꯕꯣꯍꯜ ꯑꯗꯔꯁꯤꯅꯤ ꯀꯅꯥꯅꯣ ꯑꯗꯔꯁꯤꯅꯤ ꯀꯅꯥꯅꯣ ꯑꯣꯏꯖꯔꯝꯃꯅꯤ ꯑꯃꯛ ꯑꯅꯨ ꯀꯩꯁꯥꯝ ꯆꯦꯇꯦꯁ ꯏꯕꯣꯍꯜꯁꯤꯡ ꯅꯨꯕ ꯀꯥꯅꯣꯒꯦꯁꯦ ꯑꯅꯨ ꯀꯥꯅꯣꯒꯦꯁꯦ ꯑꯗꯔꯁꯤꯅꯤ ꯋꯥꯔꯜ ꯑꯣꯟ ꯅꯨꯡꯁꯥꯕ ꯆꯦꯇꯦꯁꯀꯤ ꯀꯣꯃꯦꯟ ꯄꯥꯕ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯜꯒꯤ ꯗꯤꯖꯥꯏꯟꯒꯤ ꯑꯍꯣꯕꯁꯦ ꯃꯁꯤꯡ ꯊꯤꯕꯤ ꯁꯥꯟꯅꯔꯤ ꯑꯩꯗꯤ 13ꯅꯤ 13 ꯂꯩꯖꯪꯗꯣ
ꯌꯧꯕꯅꯤ ꯌꯦꯡꯉꯨ ꯁꯦ ꯁꯤꯒꯩ ꯂꯣꯏꯗ꯭ꯔꯤ ꯌꯥꯝ ꯂꯩꯔꯤ ꯌꯥꯅꯤꯁꯨ ꯑꯗꯒꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ 13ꯅꯤ ꯑꯅꯨ ꯀꯩꯁꯥꯝ ꯆꯦꯇꯦꯁ ꯀꯣꯃꯦꯟ ꯌꯥꯝ ꯂꯩꯇꯦꯗ ꯑꯗꯨꯅ ꯑꯩꯒ ꯄꯥꯈꯠꯍꯜꯂꯦꯕ ꯇꯧꯔꯤꯁꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯀꯣꯃꯦꯟ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ ꯑꯦꯔ ꯇꯧꯅꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯕꯨꯡꯍꯜꯁꯤꯡ ꯋꯥꯜ ꯀꯣꯃꯦꯟ ꯅꯥꯏ ꯀꯣꯃꯦꯟ ꯂꯤꯈꯣ ꯏꯕꯨꯡꯍꯜꯁꯤꯡ ꯑꯣ ꯆꯦ ꯇꯈꯦꯜ ꯏꯕꯨꯡꯍꯜꯁꯤꯡ ꯑꯌꯨꯛꯀꯤ ꯆꯥ ꯆꯦ ꯇꯦꯁ ꯑꯣꯏꯅ ꯊꯛꯁꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯩ ꯆꯐꯨ ꯑꯆꯧꯕ ꯊꯥꯡꯒꯠꯂꯝꯗ꯭ꯔꯕꯅꯤ ꯏꯕꯨꯡꯍꯜꯁꯤꯡ ꯆꯦ ꯇꯦꯁ ꯀꯣꯃꯦꯟ ꯇꯞꯅ ꯄꯥꯎ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯏꯕꯨꯡꯍꯜꯁꯤꯡ ꯀꯣꯃꯦꯟ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩ ꯀꯣꯏꯔꯨꯈꯤꯒꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯂꯥꯏꯛ ꯗꯥꯟ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯆꯥꯛ ꯆꯥꯔꯕ ꯑꯩꯅꯅꯦ ꯉꯁꯥꯏꯅꯦ ꯅꯣꯛꯈꯤ ꯏꯊꯟꯇ ꯅꯍꯥꯟ ꯅꯣꯡꯃꯈꯛ ꯑꯩꯅꯅꯦ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄ ꯄꯍꯥꯔꯤꯒꯤ ꯂꯥꯏꯐꯇ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯁꯦ ꯂꯥꯛꯏꯕ ꯑꯗꯨꯗꯩꯗꯤ ꯀꯅꯥꯅꯣꯝ ꯈꯪꯅ ꯏꯔꯛꯏꯕ ꯁꯤꯁꯇꯔ ꯆꯥꯔꯒ ꯄꯦꯟꯖꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒ ꯄꯦꯟꯕꯤꯔꯛꯑꯒꯦꯅ ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉ ꯉꯁꯥꯏ ꯅꯣꯛꯈꯤ ꯀꯨꯏꯗꯕꯩ ꯋꯥꯅꯤꯀꯣ ꯊꯥ ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯔ ꯈꯪꯗꯦ ꯑꯩꯅ ꯅꯣꯛꯈꯤ ꯏꯊꯟꯇ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯆꯥꯔꯒ ꯄꯦꯟꯕꯤꯔꯛꯑꯒꯦꯅ ꯏꯔꯛꯄ ꯑꯗꯨꯏ ꯃꯥꯅ ꯈꯨꯝꯃꯩ ꯆꯥꯔꯒ ꯄꯦꯟꯖꯩ ꯀꯩ ꯈꯨꯝꯃꯩ ꯈꯪꯕ꯭ꯔꯥ ꯑꯩ ꯊꯔꯣꯏ ꯆꯥꯔꯒ ꯄꯦꯟꯖꯔꯛꯑꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯕꯣꯍꯜ ꯇꯦꯁ ꯀꯣꯃꯦꯟ ꯄꯥꯅ ꯂꯣꯏꯔꯛꯄꯗ ꯑꯌꯨꯛ ꯅꯠꯇꯦ ꯁꯟꯊꯥꯒꯤ ꯆꯥꯛ ꯆꯥ ꯊꯛꯑꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯁꯤꯁꯇꯔ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦ ꯄꯦꯟꯖꯩ ꯑꯩ ꯊꯦꯡꯁꯅꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕ ꯏꯆꯦ ꯄꯦꯟꯖꯩ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯟꯅꯒꯤ ꯑꯦꯅꯔꯖꯤ ꯂꯩꯇ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯦ ꯀꯥꯏ ꯏꯕꯨꯍꯜꯁꯤꯡ ꯏꯊꯟꯇ ꯀꯣꯃꯦꯟ ꯏꯕ ꯉꯝꯃꯣꯏ ꯀꯣ ꯃꯌꯥꯝꯁꯨ ꯏꯔꯧꯀꯣ ꯏꯕꯨꯍꯜꯁꯤꯡ ꯆꯦ ꯇꯈꯦꯜ ꯏꯕꯨꯍꯜꯁꯤꯡ ꯑꯣ ꯀꯣꯃꯦꯟꯠ ꯖꯥꯗꯔꯣꯡ ꯅꯪ ꯍꯥꯏꯗꯤ ꯑꯗꯔꯁꯤꯅꯤ ꯀꯣꯃꯦꯟ ꯏꯕꯣꯍꯜ 81 ꯒꯨꯂꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯇꯦꯁꯇꯤ ꯀꯌꯥ ꯈꯪꯗꯦ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯑꯩ ꯀꯌꯥꯗꯩ ꯊꯥꯏꯅꯣ ꯀꯌꯥꯗꯩ ꯂꯣꯏꯗꯣꯏꯅꯣ ꯄꯨꯡ 10 ꯇꯥꯒꯦ ꯇꯧꯕꯗꯩ ꯊꯥꯕꯅꯤ ꯇꯦꯁꯇꯤ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯀꯣꯃꯦꯟ ꯄꯥꯕ ꯇꯞꯄ꯭ꯔꯣ ꯊꯣꯉꯥꯝ ꯑꯦꯂꯤꯁ ꯍꯥꯏ ꯅꯦꯅꯦ ꯑꯣ ꯍꯥꯏ ꯑꯩꯅ ꯄꯍꯥꯔꯤꯒꯤ ꯂꯥꯏꯕ ꯊꯦꯡꯅꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯀꯩ ꯃꯃꯤꯡꯅꯣ ꯑꯣ ꯇꯣꯝꯊꯤꯟ ꯀꯔꯝ ꯍꯥꯏ ꯃꯃꯤꯡꯗꯣ ꯇꯣꯝꯊꯤꯟꯗꯤ ꯀꯧꯔꯦꯀꯣ ꯁꯥꯒꯩꯗꯤ ꯀꯥꯎꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯏꯆꯥꯅꯨꯄꯥꯒ ꯃꯤꯡ ꯃꯥꯟꯅꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯅꯦꯕ ꯊꯦꯡꯀ꯭ꯌꯨ ꯊꯣꯉꯥꯝ ꯑꯦꯂꯤꯁ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯦꯁ ꯇꯦꯁ ꯂꯣꯏꯔꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯆꯥꯔꯦ ꯁꯤꯁꯇꯔ ꯅꯣꯡꯁꯥꯕ ꯏꯆꯦ ꯇꯈꯦꯜ ꯀꯦꯃꯦꯔꯥꯗ ꯎꯠꯄꯁꯤꯡꯗꯤ ꯃꯁꯤꯡ ꯊꯤꯍꯧꯗ꯭ꯔꯦ ꯀꯗꯥꯏꯅꯣꯅꯦ ꯑꯩꯕꯨ ꯌꯥꯝ ꯇꯞꯄꯦꯗ ꯀꯗꯥꯏ ꯂꯩꯇ꯭ꯔꯦ ꯑꯇꯩ ꯇꯧꯅꯨꯗ ꯊꯥꯔꯣꯏꯅꯕꯤ ꯊꯥꯕꯜ ꯂꯩ ꯂꯩꯃꯥꯏ ꯊꯛꯇ ꯀꯦꯂꯕꯣ ꯂꯩꯃꯥꯏ ꯊꯛꯇ ꯀꯦꯂꯕꯣꯏ ꯁꯣꯅꯪ ꯈꯃꯨꯛꯊꯒꯦ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯁꯣꯔ ꯉꯥꯏꯍꯥꯛ ꯍꯣꯟꯇꯣꯛꯂꯣꯏ ꯍꯥꯏꯒꯨꯝꯅ ꯁꯣꯔꯁꯦ ꯉꯥꯏꯍꯥꯛ ꯍꯣꯟꯊꯒꯦ ꯃꯇꯪꯗꯤ ꯀꯦꯔꯕꯣ ꯄꯥꯝꯃꯩ ꯁꯣꯅꯪꯒꯤ ꯀꯃꯨꯛꯊꯒꯦ ꯁꯤꯡꯒꯥꯔꯩ ꯏꯕꯣꯍꯜ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯇ ꯀꯣꯃꯦꯟ ꯂꯩꯔꯦ ꯁꯣꯔ ꯉꯥꯏꯍꯥꯛ ꯏꯕꯣꯍꯜꯅ ꯀꯩꯅꯣ ꯅꯨꯡꯁꯥꯕꯅꯅꯤ ꯍꯥꯏꯗꯣ ꯁꯣꯔ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥꯕꯗꯣ ꯃꯁꯤꯡ ꯊꯤꯈ꯭ꯔꯥ ꯊꯤꯕꯗꯣ ꯅꯪꯗꯤ ꯆꯦꯛ ꯃꯃꯤꯡꯉꯣ ꯀꯔꯤꯌꯣ ꯂꯣꯏ ꯄꯥꯕꯅꯤꯅ
ꯑꯩ ꯉꯥꯡꯉꯤꯁꯦ ꯁꯣꯔꯣꯛ ꯑꯣꯏꯕ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯋꯥꯟꯊꯔ ꯃꯥꯜꯂꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦ ꯂꯩꯔꯤ ꯏꯆꯦ ꯄꯦꯅ ꯍꯧꯖꯤꯛꯇ ꯂꯥꯛꯆꯕꯁꯤꯒ ꯃꯌꯥꯝꯁꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯔꯤꯒꯦ ꯑꯅꯧꯕ ꯌꯥꯎꯔꯗꯤ ꯁꯛ ꯈꯪꯅꯁꯤ ꯀꯣꯃꯦꯟ ꯃꯆꯥ ꯑꯃꯇꯪ ꯊꯥꯗꯕꯤꯔꯝꯃꯨ ꯁꯛ ꯈꯪꯅꯁꯤ ꯍꯥꯏꯔ ꯁꯛꯇꯤ ꯎꯠꯇ꯭ꯔꯒ ꯀꯩꯅꯣ ꯈꯪꯒꯗꯣꯏꯁꯤꯕꯨ ꯍꯣꯏ ꯑꯃꯤ ꯅꯨꯡꯁꯥꯕ ओ गणेश पंडा हाय 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 हेलो गणेश पंडा जी आप कहाँ से हो गणेश पंडा जी आप क्या आप के चैनल है अगर चैनल है तो सब्सक्राइब करके मेरी वीडियो पे एक कमेंट छोड़ दीजिएगा मैं कनेक्ट कर लूँगी ज़रूर कर लूँगी श्योर ट्रायल अकाउंट फेस रिवील जीतू खिरसागर हाय हिंदी बंगाली कौन सी लैंग्वेज नन्हे रे हाय 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 बोलिए आप कहाँ से हो आप लोग जगह बताइए विवेक शर्मा कहाँ से हो हम असम से हैं जीतू जीतू सागर आप कहाँ दिखाओ आपका दिखाओ नयनपाल असम ओ असम हम लोग भी असम से ही है हिंदी बोलूँ बंगाली और क्या असमीस विवेक शर्मा मैं भी असम से हूँ हाँ हाँ हम लोग भी असम से ही है इबोहल सिंह ओ अनु अखंड कैलाशी हाय विवेक शर्मा गुवाहाटी बको ओ गुवाहाटी के हैं आप प्लीज़ सब्सक्राइब कीजिएगा और एक प्यारा सा कमेंट छोड़ दीजिएगा मेरी वीडियो पे राहुल सुमना हाय आसान आदर्शनी वाल ऑन विवेक शर्मा ओके असमीस असमीस ज़्यादा तो नहीं है लेकिन बोलना नहीं आता भात खा ले ऐसा के अखंड कैलाशी शिमला से हूँ हिंदी में बोलो ओके ओके शिमला से थैंक यू सपोर्ट कीजिएगा मेरे चैनल पे और लाइक कीजिएगा इबोल सिंह ओ आदर्शिनी यानी कौरे आदर्शिनी वर्ल्ड नयनपाल मैं नौगांव से हूँ ओ आप नौगांव से हम सिलचर से है सिलचर असम सिलचर से है हम अनामिका निगम ऑफिशियल हेलो आप कहाँ से हो अनामिका जी हम सिलचर असम सिलचर से इबोल सिंह रबोनागी थाजना थमीरो रबोना रबिता एलबी लोइद्रिबने खंदी अइदि लोरमने देबे अइदि पुंग तरादे थाइनेबा नयनपाल ओ आदर्शनी वाल तमतम आदर्शनी अइ उइरिको श्याम सिंह ग्वालियर से हाय भाभी जी हाँ 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 मेरे भाई श्याम सिंह एक लाइक कीजिए और सब्सक्राइब कीजिए ऊपर लाल वाला बटन है सब्सक्राइब करने के लिए वहाँ पर एक सब्सक्राइब कीजिए इबोल सिंह
अनुआई नगले विवेक शर्मा, मुझे बहुत ही अच्छा लगा कि कोई तो असम में से है। हम लोग बहुत सारे असम से है, यहाँ पर जितना भी था असम सिलचर से, कोई तो होजाई से, तो गुवाहाटी से। ऐसा विवेक शर्मा, आपका कंटेंट क्या है? एक्चुअली मैं पहले ईटिंग शो करती थी, बट अभी मैं वो मोटिवेशन वाला वीडियो करती हूँ। श्याम सिंह, हाय हाय हाय। नौशाबा, मिक्स कंटेंट। हाँ मिक्स कंटेंट नहीं बोल सकते हो। फिलहाल मैं मोटिवेशन वाला ही पसंद करती हूँ। अदर्शनी ऑन, श्याम सिंह ओके, विबोल सिंह रोबो दोदी एंगोंदा वाईटी इंस्पेक्टर हेलो को। थैंक यू ऑल ऑफ यू आर। अदर्शनी वर्ल्ड, पवन हाय। पवन, आप कहाँ से हो? एक लाइक कीजिएगा, सब्सक्राइब कीजिएगा। थैंक यू आप लोग आए मेरे एलबी में। बाबू बाशा, हमी हमी, बाबू बाशा जी बाबू बाशा लाइक। थैंक यू इबोल सिंह रोबो वाईटी आईपीएस। बाबू बाशा लाइक यू, थैंक यू। ईश्वरलाल चौधरी कहाँ से हो आप? हम आसाम सिलचर से है, आसाम के। चंदन ब्लॉग्स, हाय भाभी। अदर्शनी वर्ल्ड ऑन, बाबूशना से नक्शाबा। अर्जुन अर्जुन खोरागाडे, थैंक यू। ईश्वरलाल चौधरी, आई लव यू जान। उल्टा पुल्टा ना लिखिए, ऐसे ही सपोर्ट कीजिए, और नहीं तो चले जाइएगा। इबोल सिंह ऑन यार कमेंट इरक ओ वाईटी आईपीएस लाइव। अर्जुन कोरांडे नाइस। अदर्शनी वर्ल्ड, गौतम चौधरी नाइस, थैंक यू गौतम चौधरी। मस्जिद गेमिंग, हेलो आंटी, थैंक यू मेरे बेटे। अरुष्नि वाल टमटम मीगी जेंगलो जुम हाय। विवेक शर्मा, मैम आपको जो भी गलत बोलता हूँ उसे आप ब्लॉक कर दीजिएगा। हाँ हाँ विवेक शर्मा, देखो ना उल्टा पल्टा क्यों लिखते हैं। डीजे आकाश हाय, जुम हाय को तुम क्यों आते हैं सब टाइम पास करने के लिए उल्टा पल्टा लिखते हो। थैंक यू डीजे आकाश। केमन आছো? আমি ভালো আছি। আপনি কি বাঙালি? হ্যাঁ আমি বাংলা হলে বাংলা সব কিছু বলতে পারি, কিন্তু আসামিস একটু কষ্ট হয় আমার কাছে। জুম উরু ফ্রম মানস চিকু। उल्टा पल्टा लिखने से तो अच्छा है एक लाइक करो, सब्सक्राइब करो, और अच्छा अच्छा कमेंट लिखो। ऐसे ही बात करेंगे। चेतेश अवधेश कुमार बिंट, आपका चेहरा मुठ खरे में आ जाओ घरे। का आस्था डोने जहरी सुदेश माता जी आकाश খুবই ভালো। হ্যাঁ হ্যাঁ খুবই ভালো। আপনি কোথা থেকে? डीजे आकाश, इबोल सिंह रोबो এই कइनोम तौखरे खंगौदरेने ओ रोबो तारबो। अदर्शनी वर्ल्ड, बाय बाय टेस चलगे। हाइस टेस का हेरी ने मोंदा माना अदर्शनी माना कइनोनी हारगा माने मोंदा टेस हाइदे बता दे खंगद्रे दा मैं विवेक शर्मा,
आपके वहाँ पर क्या बा, बारिश? हाँ, थोड़ा थोड़ा बारिश हो रहा है अभी, थोड़ा थोड़ा। डीजे आकाश। ও মেজদা থেকে। ওহো, মেজদা মানে কি কলকাতায়? তোমার বাড়ি আমরা শিলচর থেকে, আসাম শিলচর থেকে। ইবহল সিং রবো তারাবো আদর্শিনী ওয়াল তমতম আইগি এলবিদা চাংলাবা জেঙো খंदे थाइबो कनो लाइव थाइबो ने खंदे चते चले आदर्शनी होय 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 डीजे आकाश। ओ विवेक शर्मा, हाँ हमारे यहाँ भी हो रहा है। विवेक शर्मा जी आप वो गुवाहाटी, क्या आपकी जगह के नाम बोला था वहाँ पर? हाँ, थोड़ा थोड़ा बारिश और इसलिए तो सारा दिन में ज़्यादा कुछ ठंड नहीं लग रहा था, थोड़ा थोड़ा गरम गरम स्वेटर पहनने की भी इच्छा नहीं हो रही थी। विवेक शर्मा गुड नाइट मैम, बाय। हाँ थैंक यू विवेक, एक लाइक और सब्सक्राइब करके जाइएगा, फिर मिलेंगे कभी। और नोटिफिकेशन ऑन कीजिएगा, बातें करेंगे। ओके ओके, थैंक यू विवेक शर्मा जी। হাওড়া এলে বলবে আমি সামনাসামনি থাকি। ও ধন্যবাদ, আপনি কলকাতায় থেকে এসেছেন। আমি খুব ভালো পাই, আমি কলকাতা ইউটিউব ভিডিও অনেক দেখি, খুব ভালো লাগে আমার বাংলা চ্যানেলগুলো। নাইটবোর্ড গেমিং স্টুডিও, নুনু পরি নুনু। যত ব্যথা ছিল গো আমার, তোমার পরশে দূর হলো। হৃদয়ে মন অভিনয় নিমেষ গানের সুর হলো, নিমেষ গানের সুর হলো। ꯀꯥꯡꯅ ꯊꯥꯡꯗꯧꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯗꯦꯁꯅꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯑꯣ ꯍꯣꯏꯗ ꯀꯨꯏꯅꯗꯤ ꯂꯩꯔꯔꯣꯏ, ꯉꯥꯛꯇꯪ ꯌꯦꯡꯒꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ꯫ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯁꯨ ꯁꯨꯝ ꯐꯔ ꯅꯨꯡꯉꯥꯏ, ꯃꯤ ꯑꯅꯧꯕ ꯀꯩꯀꯥ ꯊꯣꯛꯂꯒ꯫ माबू काय चखगे दुनी लेती है नी आइकॉन बेहरा। আপনার দিনটি শুভ হোক, গুড নাইট। আগামী দিন আবার দেখা হবে। হ্যাঁ আকাশ, ধন্যবাদ, আবার দেখা হবে। আমারও ব্যাটারি গাড়ি শেষ হয়ে যাচ্ছে, আমি প্রায় করি না, তবে একদিন দুদিন ধরে এমনিই চেষ্টা করছি।
উপরে ডান দিকের উপরে 3টা বিন্দু আছে, ওই বিন্দুতে একটু টাচ করলে অপশন বেরিয়ে যাবে, লাইকের অপশন দেখা যায়, ওইখানে গিয়ে লাইক করে দিবেন। বিজন তনু, বিজন তনু আরজি, দেখতে পাচ্ছি না। হ্যাঁ, আমি চেহারা দেখাচ্ছি না আজকে, অন্য আরেকদিন দেখাবো। আজকে একদম রেডি রেডি নই তো, এর জন্য। থ্যাংক ইউ, ধন্যবাদ। একটা লাইক সাবস্ক্রাইব করে যাবেন। উপরে ডান দিকের উপরে 3টি বিন্দু থাকে, ওইখানে টাচ করলে অপশন বেরিয়ে যাবে লাইকের, ওইখানে লাইক বটনটা টিপিয়ে দিবেন। ধন্যবাদ আপনাকে। ওকে দিদি, থ্যাংক ইউ, থ্যাংক ইউ। আর সাবস্ক্রাইব, যদি চ্যানেল, আপনার যদি চ্যানেল হয়, আমার একটা ভিডিওর মধ্যে জাস্ট একটা কমেন্ট করে যাবেন, আমি নিশ্চয়ই কানেক্ট করব এবং সবসময় কমিউনিকেশনে থাকব। বাংলা চ্যানেলগুলো আমার অনেক ভালো লাগে, বাংলা আমার খুবই ভালো, আমার পছন্দ করি। আমি সবসময় আমি বাংলার ভিডিওগুলো দেখি, ভিডিও দেখতে পছন্দ করি বাংলা। ধন্যবাদ। Si cak caw jadro, sananu su catri mine. Kita pun na to laga kita ngin biro. Kita khang do ni malam milam de. অপশনে আছে দেখেন আমার চ্যানেলটা সিস্টার ইন্ডিয়া। আমি বাংলার ভিডিওগুলো অনেক পছন্দ করি, তাই আমি কি করি, কলকাতার ভিডিও আর বাংলাদেশের ভিডিও অনেকগুলো দেখি আমি। ওদের খাওয়া দাওয়া, তারপরে শাক সবজি তরকারি বানানোগুলো ভিডিওগুলো খুবই ভালো লাগে, এবারে ব্লগগুলো খুব ভালো লাগে। साबा लोन खंगदबा सिदी आई कईम खंगदे इचे होय नुसाबा दुम जेंगमी कनानो आइना बांग्ला जाव ngang amani jaw ko sidi moi sidi nupira nupara su khangde Lovita ki life thari bane khangde sai ai di lora madra pung malo tha नुसाबा polele moi singsiu connect tawba ja ibol se dum ai blue pin thamge khambra hayang kaino ki kari ki manipur ki kari ki jaha la asu kan tawna ko o thari bhaji ba dum kadon de ki na mai bang sai duna ai hemana ma pung tara dari soyan loira mani ana sum tawri ni ni matam ga phangde dai di sarang marakta dum kana ni dumsu ai duga jar MEETEI ka su disturb boy da bani da ai gi ai na tha bada di ai blue pishan loiche yamba ai bohal se pishalle kana ga tawsige 13 member please leave a comment like please like ta hong simi hajik ano bani am khang da bani hamra kai nam da robita gi dubo ngasai me am da like kam ta jaho bani like ka nam jaho da bani o protect kini haro o khang debo aise na hawai thaina monetize oikiba mayamgi mai ma live aina jawi bata sandara thare sandara jawi nudin thare oi he mai mayam haji kuye o daba karim khobor lai hidre
ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕ ꯂꯣꯏꯔꯒ ꯃꯌꯥꯝꯒ ꯁꯨꯝ ꯅꯨꯡꯁꯤꯅꯅ ꯏꯔꯤꯁꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯧꯅ ꯇꯧꯖꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯝ ꯃꯣꯏꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯕ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯎꯕꯤꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯣꯏꯅꯨ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯗ꯭ꯔꯦꯁ ꯊꯥꯔꯤꯕꯣ ꯃꯥ ꯉꯁꯤ ꯈꯛꯇꯅ ꯇꯧꯁꯜꯂꯛꯏꯅꯣ ꯍꯣꯏꯗ ꯃꯤ ꯑꯇꯩ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯀꯩꯗꯧꯁꯤꯒꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯀ꯭ꯔꯤꯁꯅꯣ ꯅꯪ ꯆꯥꯛ ꯈꯤꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯕ ꯅꯤꯁꯅꯥ ꯅꯪ ꯇꯥꯔꯕ ꯑꯉꯥꯡꯒꯤ ꯀꯩꯅꯣꯗꯨꯗꯤ ꯕꯣꯔꯥꯗꯨꯗꯤ ꯕꯣꯔꯥꯗꯨꯗꯤ ꯆꯣ ꯄꯄꯥꯒ ꯆꯣ ꯃꯥ ꯀꯩꯅꯣꯝ ꯁꯣꯛ ꯂꯩꯔꯝꯃꯦ ꯑꯉꯥꯡꯗ ꯏꯌꯥꯝꯕ ꯊꯣꯏꯗꯦ ꯏꯟꯅ ꯏꯁ ꯃꯣꯏ ꯑꯅꯤ ꯍꯧꯒꯠꯂꯛꯑꯦ ꯆꯣ ꯏꯇꯣ ꯑꯦꯝ ꯏ ꯗ ꯃꯦꯝ ꯆꯣ ꯏꯇꯣ ꯑꯦꯝ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯣꯏꯔꯨꯒꯦ ꯏꯁꯇꯦꯇꯁ ꯗꯝꯕꯤꯗꯝ ꯑꯣꯏꯔꯦ ꯑꯩꯁꯦ ꯂꯩꯔꯝꯃꯨꯀꯣ ꯁꯥꯕ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏꯗ ꯅꯨꯡꯁꯥꯕ ꯀꯩꯒꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯃꯤ ꯕꯦꯇ꯭ꯔꯤꯒꯁꯦ ꯂꯣꯏꯔ ꯃꯇꯣꯝ ꯃꯨꯠꯆꯈ꯭ꯔꯅꯤ ꯑꯗꯨꯅꯤ ꯑꯩꯁꯦ ꯂꯦꯡꯒꯅꯨ ꯂꯥꯛꯏ ꯑꯣꯟꯅꯩꯅꯦ ꯏꯁ ꯑꯩꯁꯦ ꯕꯦꯇ꯭ꯔꯤꯁꯦ ꯃꯨꯠꯇꯦꯕ ꯑꯗꯨꯝ ꯌꯨꯡ ꯊꯝꯒꯦꯀꯣ ꯀꯅꯥ ꯀꯩꯗꯧꯒꯦ ꯌꯦꯡꯁꯤ ꯉꯁꯥꯏꯒꯤ ꯀꯥꯡ ꯃꯁꯤꯡ ꯊꯤꯔꯤ ꯃꯌꯥꯝꯗꯣ ꯅꯣꯛꯅꯤꯡꯉꯤꯅꯤ ꯀꯩ ꯊꯕꯛ ꯁꯨꯏꯕ ꯅꯨꯡꯁꯥꯕ ꯀꯩ ꯊꯕꯛ ꯁꯨꯏꯅꯣ ꯑꯣ ꯅꯪ ꯍꯥꯏꯕꯗꯣ ꯅꯪ ꯌꯨꯝ ꯁꯥꯕꯗꯣ ꯐꯂꯥꯡ ꯈꯥꯕ ꯍꯧꯔꯕꯣ ꯑꯣ ꯑꯣꯟꯂꯥꯏꯟꯗ ꯗꯤꯖꯥꯏꯟꯒꯤ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯕ ꯑꯃꯗꯨꯁꯨ ꯏꯅ ꯆꯥꯗꯣꯏ ꯉꯥꯒ ꯆꯥꯎꯕꯅꯦ ꯌꯥꯝꯗꯤ ꯆꯥꯔꯣꯏ ꯆꯥꯛꯈꯨꯝ ꯑꯃꯗꯪ ꯅꯣꯏꯗꯪ ꯁꯤꯁꯨ ꯄꯨꯔꯣ ꯁꯤꯗꯁꯨ ꯄꯨꯔ ꯆꯠꯂꯣ ꯃꯇꯪ ꯁꯥꯟꯅ ꯂꯩꯖꯩ ꯑꯣꯟꯂꯥꯏꯟꯗ ꯁꯨꯕꯅꯤ ꯗꯤꯖꯥꯏꯟꯒꯤ ꯑꯣ ꯂꯣꯏꯔꯦ ꯏꯆꯦ ꯊꯕꯛ ꯂꯣꯏꯔꯦ ꯏꯆꯦ ꯄ꯭ꯂꯥꯏ ꯀꯩꯅꯣ ꯄ꯭ꯂꯥꯏꯗ ꯄ꯭ꯂꯥꯏꯅ ꯈꯥꯔꯦ ꯑꯣ ꯊꯕꯛ ꯆꯪꯗꯕꯤ ꯔꯥꯏꯅꯣ ꯄ꯭ꯂꯥꯏ ꯍꯥꯏꯁꯦ ꯀꯩꯅꯣꯗꯨꯔꯣ ꯖꯤꯡꯒꯔꯣ ꯍꯥꯏꯁꯦ ꯖꯤꯡꯒꯅ ꯈꯥꯏꯔꯣ ꯍꯣꯏ ꯖꯤꯡꯒꯅ ꯈꯥꯔꯒꯁꯨ ꯌꯥꯝ ꯐꯖꯕ ꯔꯥꯁꯤ ꯂꯩꯕ ꯌꯨꯝꯒ ꯌꯥꯝ ꯁꯥꯕ ꯑꯃ ꯂꯩꯕꯅꯤꯅꯦ ꯑꯗꯨꯔꯕ ꯑꯗꯨꯒꯤꯗꯨꯗꯤ ꯆꯞꯄꯒ ꯂꯣꯏꯔꯦ ꯁꯔꯀꯥꯔꯅ ꯍꯟꯗꯛ ꯁꯥꯕꯤꯗ꯭ꯔꯥ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯁꯥꯕꯤꯕꯗꯣ ꯑꯗꯨꯗꯨ ꯌꯥꯝ ꯐꯖꯩ ꯔꯥꯁꯤ ꯂꯩ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯤ ꯈꯔ ꯐꯥꯠꯄ ꯇꯥꯕ ꯑꯗꯗꯤ ꯁꯥꯒꯠꯀꯅꯤ ꯌꯥꯝꯅ ꯔꯥꯏꯅꯣ ꯄ꯭ꯂꯥꯏ ꯍꯥꯏꯁꯦ ꯖꯤꯡꯒꯔꯥ ꯁꯤꯃꯦꯟ ꯄ꯭ꯂꯥꯏ ꯑꯣ ꯑꯗꯣ ꯏꯆꯦ ꯔꯣꯡ ꯁꯪꯕ ꯌꯥꯗꯕ ꯁꯤꯃꯦꯟ ꯄ꯭ꯂꯥꯏ ꯇꯣ ꯏꯆꯦ ꯔꯣꯡ ꯁꯪꯕ ꯌꯥꯗꯕ ꯑꯣ
ꯊꯣꯡꯅ ꯍꯌꯦꯡ ꯍꯥꯞꯀꯅꯤ ꯅꯨꯡꯁꯥꯕꯒꯤꯗꯣ ꯀꯔꯤ ꯂꯝꯅꯣ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯍꯥꯟꯒꯤꯗꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯔꯦꯗꯤꯃꯦꯗ ꯂꯣꯏ ꯇꯧꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯒ ꯀꯣꯟꯅ ꯃꯇꯝ ꯑꯃꯗ ꯉꯝꯕ ꯃꯇꯝꯗ ꯐꯖꯅ ꯁꯥꯔ ꯂꯣꯏꯔꯦ ꯃꯉꯝꯅꯤꯌꯦ ꯀꯩ ꯋꯥꯅꯣꯅꯦ ꯌꯨꯝ ꯑꯃ ꯃꯥꯡꯕ ꯀꯥꯏꯗꯣ ꯈꯜꯂꯣ ꯌꯦꯡꯉꯣ ꯑꯗꯣ ꯑꯃꯨꯛ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯑꯗꯨ ꯐꯨꯛꯀꯠꯅꯕ ꯍꯣꯠꯅꯕꯗ ꯍꯌꯦꯡ ꯆꯍꯤ 40-50 ꯁꯨꯔꯐꯥꯎꯗ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯍꯧꯒꯠꯄ ꯋꯥꯒꯗꯣꯏꯅꯤ
ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯒ ꯃꯆꯥ ꯑꯃꯒꯁꯨ ꯌꯥꯎꯔꯤꯅꯤ ꯁꯟꯁꯨ ꯃꯠꯅ ꯄꯤꯃ ꯏꯁ ꯃꯃꯥꯡ ꯁꯟꯗꯣ ꯆꯥꯛꯄꯗ ꯌꯥꯎꯈꯤꯔꯥ ꯍꯨꯔꯥꯡꯈꯤꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯅꯣ ꯑꯗꯩ ꯁꯪꯒꯣꯏꯁꯨ ꯌꯥꯎꯅ ꯆꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ Nào luôn nè, còn là thì cái gì đó là cha bọc này, phải ba, mai mới xử lý mình, không có đâu bà, không có đâu bà, bà xem cái này, ăn xong, ăn xong, kukarda ăn cái loại gì qua qua này rồi, 이거 국화 하나 내줘 엄마 봐봐 luôn chúng nó đang lại chờ, hả? ꯍꯥꯠꯂꯒ ꯆꯠꯈ꯭ꯔꯦ ꯁꯟꯗꯤ ꯊꯧꯔꯤ ꯀꯛꯊꯠꯂꯒ ꯊꯅꯝꯃꯤ ꯉꯥ ꯊꯣꯡꯕꯗꯣ ꯈꯤꯇꯪ ꯃꯍꯤꯒ ꯑꯂꯨꯒ ꯇꯧꯔ ꯇꯣꯠꯄꯤꯔꯣ ꯆꯠꯂꯦ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯦ ꯃꯤꯅꯤꯠ 35 ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯥ 35 ꯍꯦꯛ ꯇꯥꯕꯒ ꯃꯨꯊꯠꯂꯅꯤꯗ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯎꯗ꯭ꯔ ꯄꯣꯠꯅꯤ Đâu không không? Đâu đâu bà? Wow, cái thớp đấy u nè. 흰장로 거야 바삐야로 Great for kada yotek pawado aduda uike ina yotek pawado aduda uike What this life is all about Mukhtar Ahmed Hello Mukhtar Ahmed कौन है आप कहाँ से हो हाबा फ्यूचरदा हाबदो मीटेई ना होइने ꯑꯁ ꯅꯍꯥꯟꯅꯦ ꯑꯩꯁꯤ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕꯅꯦ ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯕꯤꯁꯥꯜꯗꯒꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯤ ꯉꯥꯛꯇ ꯊꯦꯡꯅꯕ ꯁꯣꯝꯗ ꯂꯣꯏꯅ ꯁꯣꯝꯗ ꯆꯤꯜꯂꯛꯄꯩꯔꯥ ꯈꯪꯗꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨꯅꯤ ꯅꯍꯥꯟ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ Coba cek kan tuh. Oh. Aduh nih cak tuh bagi kau siam tahu saya. Không chứ chay bọc qua xanh làm o qua qua em
ꯑꯣ ꯃꯅꯤꯄꯨꯔ ꯃꯆꯥꯅꯦ ꯃꯨꯛꯇꯥꯔ ꯑꯍꯃꯦꯗ ꯍꯥꯏꯔ ꯀꯩꯅꯣꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯔꯥ ꯑꯍꯃꯦꯗ ꯍꯥꯏꯔꯗꯤ ꯊꯥꯒꯠꯆꯔꯤ ꯂꯤꯡꯕꯤꯔꯛꯄꯒꯤ ꯀꯥꯡꯁꯨ ꯆꯤꯛꯏꯗꯦ ꯌꯦꯡꯉꯨ ꯀꯩꯅꯣ ꯎꯕ꯭ꯔꯥ ꯃꯦꯛ each moment of life a celebration ꯅꯦ ꯑꯣ ꯑꯩꯗꯤ ꯀ꯭ꯋꯥꯈꯩꯗꯤ ꯑꯃꯠꯇ ꯍꯩꯅꯗꯦ ꯑꯣ ꯃꯥꯅꯦ ꯃꯥꯅꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯊꯦꯡꯀ꯭ꯌꯨ ꯃꯨꯛꯇꯔ ꯑꯍꯃꯦꯗ ꯀ꯭ꯋꯥ ꯈꯩꯅꯤ ꯑꯃꯠꯇ ꯅꯣꯏ ꯅꯕꯥꯏꯁꯨ ꯀꯔꯤꯝ ꯆꯥꯗꯦ ꯀ꯭ꯋꯥ ꯆꯥ ꯈꯩꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯩꯅꯗꯦ ꯀꯔꯤꯝ ꯆꯥꯗꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯆꯥꯛ ꯇꯣꯛꯂꯛꯄꯩ ꯑꯃ ꯑꯃꯁꯦ ꯏꯁ ꯏꯀꯥꯏ ꯀꯩꯅꯣꯝ ꯆꯥꯗ꯭ꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯕꯅ ꯀꯩ ꯍꯥꯏꯔꯤꯁꯤꯕꯣ ꯊꯣꯡ ꯍꯥꯠꯇꯗꯣꯏꯅꯦ ꯀꯩ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯕꯣ ꯃꯤꯅꯨ ꯊꯣꯡ ꯍꯥꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯝꯁꯨ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯈꯪꯗꯕꯩꯅꯤ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯀ꯭ꯋꯥ ꯑꯃ ꯆꯥꯔꯒ ꯁꯨꯝ ꯐꯣꯟ ꯌꯦꯡꯉꯝꯕꯅꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯀ꯭ꯋꯥ ꯃꯆꯦꯞ ꯑꯃ ꯂꯣꯏꯅ ꯐꯣꯟꯁꯤꯁꯨ ꯃꯇꯠ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯟ ꯃꯇꯦꯛ ꯑꯃ ꯌꯦꯡꯍꯧꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯨꯛꯇꯥꯔ ꯑꯍꯃꯦꯗ ꯅꯆꯦꯗ ꯅꯆꯟꯗ ꯑꯩꯒꯤ ꯆꯦꯟꯅꯦꯜ ꯀꯩꯅꯣꯗꯨꯗ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯂꯩꯕꯅꯤꯀꯣ ꯑꯉꯥꯡꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯍꯥꯏꯅ ꯑꯗꯨꯒ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯩꯗꯤ ꯖꯦꯠꯇ ꯃꯊꯛꯇꯅꯦ ꯍꯥꯏꯅ ꯗꯣꯠ ꯑꯍꯨꯝꯒ ꯂꯩꯕꯅꯤ ꯑꯍꯨꯝꯗꯨꯗ ꯁꯨꯃꯥꯏꯅ ꯇꯥꯁ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯂꯥꯏꯛ ꯇꯧꯅꯕꯒꯤ ꯑꯣꯞꯁꯟ ꯑꯃ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯞꯇꯣ ꯐꯖꯅ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯅꯝꯕ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯐꯣꯟꯁꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯏꯒꯟꯗꯦ ꯏꯆꯦ ꯁꯦꯝꯀꯤꯔꯣ ꯅꯪ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯔꯝꯅꯤꯗꯅꯅꯦ ꯐꯣꯟꯗꯒꯤ ꯇꯧꯔꯤꯔꯥ ꯀꯝꯄ꯭ꯌꯨꯇꯔ ꯇꯧꯔꯤꯔꯥ ꯑꯣ ꯑꯗꯨꯅꯅꯦ
ꯃꯤꯅꯤꯠ 5ꯇ ꯉꯥꯏꯔꯦ ꯆꯥꯕ ꯐꯣꯟ ꯌꯦꯡꯕꯒ ꯇꯜꯂꯤꯁꯦ ꯃꯤꯠꯁꯦ ꯊꯕꯛ ꯑꯗꯨꯝ ꯁꯨꯈ꯭ꯔꯕꯅꯤꯅ ꯍꯣꯏ ꯃꯥꯅꯤ ꯅꯨꯡꯁꯥꯕ ꯅꯪ ꯀꯩꯅꯣ ꯎꯞꯄ꯭ꯔꯥ ꯁ꯭ꯄꯦꯛ ꯎꯞꯄ꯭ꯔꯣ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯕ ꯃꯤꯒꯤꯗꯤ ꯁ꯭ꯄꯦꯛ ꯈꯔ ꯎꯞꯄꯟꯕꯅꯤ ꯍꯥꯠꯇ ꯍꯥꯏꯗꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯑꯗꯩꯗꯤ ꯊꯪꯅꯔꯒ ꯂꯩꯕꯗꯣ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯗ ꯑꯣ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯗ ꯎꯞꯄꯦ ꯍꯥꯟꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯇꯧꯗꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯃꯣꯕꯥꯏꯜꯒꯨꯝꯕ ꯀꯝꯄ꯭ꯌꯨꯇꯔꯒꯨꯝꯕ ꯌꯦꯡꯕꯗ ꯄ꯭ꯔꯣꯇꯦꯛ ꯑꯣꯏꯅꯕꯩ ꯍꯥꯏꯅꯁꯨ ꯂꯩꯅꯗꯥꯏꯅꯦ ꯃꯨꯐꯇꯔ ꯑꯍꯃꯦꯠ ꯇꯧꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯉꯥꯡꯕꯗ ꯅꯝꯃꯕ꯭ꯔꯥ ꯂꯥꯏꯛꯇꯤ ꯅꯝꯃꯕ ꯃꯥꯜꯂꯤꯀꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕ꯭ꯔꯥ ꯇꯧꯔꯒꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯇꯧꯔꯦ ꯇꯧꯔꯛꯇ꯭ꯔꯤ ꯍꯥꯏꯕ ꯄꯣꯔꯇ꯭ꯔꯦꯠꯇ ꯌꯥꯝ ꯐꯖꯩꯌꯦ ꯑꯁꯨꯝ ꯇꯧꯏꯅꯦ ꯑꯩꯁꯦ ꯐꯂꯥꯡꯗ ꯁꯨꯝ ꯊꯦꯠꯄꯁꯤꯗ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯆꯦꯟꯅꯦꯜ ꯃꯁꯦꯟ ꯂꯩꯕꯅꯤꯅꯦ ꯃꯅꯤꯄꯨꯔꯗ ꯃꯣꯏꯗꯣ ꯀꯨꯏꯔꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕ ꯀꯥꯎꯔꯦꯅꯦ ꯆꯦꯟꯅꯦꯜ ꯃꯃꯤꯡꯒꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯆꯦ ꯍꯥꯏꯅ ꯌꯥꯝ ꯇꯧꯖꯕꯅꯦꯕ ꯃꯨꯁꯔꯐ ꯑꯃ ꯂꯩꯔꯦ ꯀꯩꯅꯣꯗꯣ ꯑꯩꯒꯤꯗꯤ ꯂꯩꯖꯔꯦ ꯑꯩꯁꯥꯗꯣ ꯃꯥꯏ ꯃꯃꯤꯡꯗꯣ ꯃꯨꯁꯔꯐ ꯀꯧꯕꯅꯤ ꯑꯃꯅ ꯑꯃꯗꯤ ꯁꯥꯃꯨꯃꯥ ꯅꯨꯡꯁꯤꯕꯤ ꯂꯩꯔꯦ ꯑꯃꯅ ꯐꯥꯀꯤ ꯃꯨꯁꯥ ꯍꯥꯏꯅ ꯑꯃꯒ ꯃꯁꯛ ꯌꯥꯝ ꯐꯕ ꯑꯉꯥꯡ ꯑꯃ ꯕꯥꯔꯣ ꯇꯥꯔꯦ ꯑꯝꯇ ꯃꯨꯊꯠꯁꯤ ꯂꯥꯎꯕ ꯀꯥꯏꯗ ꯃꯨꯊꯠꯂꯛꯑꯦ ꯃꯨꯛꯁꯥꯕ ꯑꯗꯩꯗꯤ ꯃꯨꯛꯇꯥꯔ ꯑꯍꯃꯦꯠ ꯕ꯭ꯂꯨ ꯔꯦꯒꯤ ꯕ꯭ꯂꯨ ꯔꯦꯒꯤ ꯎꯞꯄ ꯌꯥꯏ ꯏꯆꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯣꯅꯤꯇꯔ ꯊꯣꯛꯂꯦ ꯏꯆꯦ ꯑꯣ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯦ ꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯃꯔꯛꯇ ꯈꯨꯗꯣꯡ ꯆꯥꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥꯒꯦ ꯃꯨꯛꯇꯥꯔ ꯑꯍꯃꯠ ꯌꯥꯝ ꯅꯨꯡꯁꯤ ꯂꯥꯛꯄꯤꯕꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯅꯨꯡꯁꯥꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯣ ꯑꯣꯏ ꯔꯣꯁꯅꯥ ꯑꯣꯏ ꯑꯝꯇ ꯃꯨꯊꯠꯁꯤ ꯂꯥꯎꯕ ꯍꯩꯇ꯭ꯔꯦ ꯀ꯭ꯔꯣꯁꯇ ꯅꯨꯡꯁꯥꯕ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯨꯊꯠꯂꯒꯦ ꯃꯨꯊꯠꯐꯝꯁꯤꯁꯨ ꯑꯩ ꯃꯊꯛꯇꯩ ꯀ꯭ꯔꯣꯁ ꯆꯤꯡꯒꯅꯤꯀꯣ ꯃꯨꯛꯇꯥꯔ ꯑꯍꯃꯦꯠ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯏꯅꯥꯎ ꯑꯅꯤ ꯂꯩꯕꯤꯕ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯕꯥꯔꯣ ꯇꯥꯔꯦ ꯅꯨꯡꯁꯥꯕ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯍꯣꯏ ꯅꯨꯡꯁꯥꯕ ꯃꯪ ꯐꯔꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯏꯐꯕ ꯑꯣꯏꯔꯁꯤ ꯃꯨꯛꯇꯥꯔ ꯑꯍꯃꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯏꯅꯥꯎ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯍꯌꯦꯡ ꯑꯩ ꯑꯃꯨꯛ ꯊꯥꯔꯒꯗꯤ ꯌꯦꯡꯒꯦ ꯁꯨꯝ ꯑꯩꯒꯤ ꯑꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯊꯥꯔꯛꯄꯅꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯕꯥꯏ ꯑꯗꯨ ꯅꯝꯃꯒ ꯀꯦꯟꯁꯦꯜ ꯅꯝꯗꯣꯏꯔꯣ ꯑꯣꯞꯁꯟ ꯊꯣꯛꯂꯛꯏ ꯀꯦꯟꯁꯦꯜꯒ ꯑꯣꯀꯦ ꯀꯥꯏꯅ ꯀꯔꯝꯕ ꯅꯝꯗꯣꯏꯕ ꯀꯔꯝꯕ ꯅꯝꯗꯣꯏꯅꯣ ꯑꯣꯀꯦꯗ